ꯍꯧꯖꯤꯛ ꯆꯠꯊꯖꯔꯤꯕ ꯆꯦꯞꯇꯔ ꯑꯁꯤ ꯀꯨꯟꯁꯨꯕ ꯆꯦꯞꯇꯔꯅꯤ ꯑꯗꯨꯒ ꯈꯝꯕꯅ ꯀꯩ ꯐꯥꯈ꯭ꯔꯦ ꯀꯩ ꯌꯥꯏꯕꯤ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯂꯩꯄꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯑꯉꯝ ꯑꯊꯧ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧ ꯐꯝꯅꯥꯏꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯀꯩꯒꯤ ꯃꯅꯥ ꯄꯤꯕ ꯍꯥꯏꯕ ꯀꯩꯗꯨ ꯐꯥꯕꯒꯤ ꯃꯥꯒꯤ ꯔꯤꯋꯥꯔꯗ ꯑꯗꯨ ꯄꯤꯕꯒꯤ ꯇꯥꯡꯀꯛꯇꯨꯅꯤ ꯆꯠꯊꯖꯔꯛꯀꯗꯧꯔꯤꯕꯁꯤ ꯍꯧꯖꯤꯛ ꯍꯧꯖꯔꯒꯦ ꯈꯣꯏꯔꯦꯟꯇꯥꯛꯀꯤ ꯂꯝꯗꯝꯗ ꯄ꯭ꯔꯖꯥ ꯆꯣꯟꯅ ꯇꯤꯟꯕꯗ ꯌꯦꯠꯇ ꯆꯠꯄ ꯊꯣꯡꯂꯦꯟꯅꯤ ꯑꯣꯏꯗ ꯃꯄꯥ ꯆꯥꯎꯕꯅꯤ ꯈꯣꯏꯒꯤ ꯁꯒꯜ ꯑꯅꯤ ꯑꯣꯏ ꯇꯨꯡꯗ ꯆꯠꯄ ꯃꯕꯥꯏꯅ ꯈꯣꯏꯃꯨ ꯃꯃꯩ ꯑꯣꯏꯗꯨꯅ ꯈꯣꯏꯔꯥ ꯑꯣꯏꯕ ꯌꯥꯏꯗ ꯊꯪ ꯆꯤꯡꯖꯥꯎ ꯈꯣꯏꯃꯨ ꯈꯝꯕꯅꯤ ꯃꯄꯥ ꯃꯕꯥꯏ ꯃꯀꯨꯅꯦ ꯑꯍꯨꯝꯁꯤꯅ ꯌꯣꯝꯗꯨꯅ ꯆꯪꯂꯛꯄꯅ ꯅꯤꯡꯊꯤꯕ ꯄꯥꯟꯗꯝ ꯂꯩꯇꯦ ꯌꯦꯡꯕꯗ ꯑꯣꯛꯂꯦꯟ ꯇꯣꯝꯆꯠ ꯁꯥꯒꯨꯝꯅ ꯂꯥꯡꯒꯣꯏ ꯁꯥꯃꯨ ꯌꯥꯄꯟꯕ ꯅꯣꯝꯗꯤ ꯂꯥꯛꯄꯗꯤ ꯄꯦꯟꯕ ꯂꯩꯇꯦ ꯎꯕꯒꯤ ꯌꯦꯡꯕꯗ ꯄ꯭ꯔꯖꯥꯅ ꯁꯅꯥ ꯃꯥꯡꯗ ꯆꯪꯂꯛꯂꯦ ꯈꯨꯃꯟ ꯑꯉꯥꯡ ꯈꯝꯕꯗꯣ ꯋꯥꯔꯣꯏ ꯆꯤꯡꯒꯤ ꯈꯣꯏꯔꯥꯕ ꯇꯌꯨꯡ ꯈꯝꯕ ꯆꯪꯂꯛꯎ ꯏꯄꯨ ꯑꯅꯤ ꯐꯖꯩꯗ ꯐꯩꯔꯣꯏꯖꯥꯝꯕ ꯁꯦꯂꯨꯡꯕ ꯇꯠꯇ ꯃꯨꯍꯤ ꯈ꯭ꯋꯥꯡꯅꯧꯕ ꯈꯣꯏꯔꯥ ꯃꯥꯅ ꯇꯧꯕꯒꯨꯝ ꯅꯨꯡꯊꯤꯟ ꯆꯨꯞꯄ ꯈꯣꯏ ꯃꯥꯅ ꯂꯩꯔꯥꯡ ꯀꯩꯗ ꯂꯩꯕꯒꯦ ꯊꯤꯔꯨꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏ ꯆꯤꯡꯉꯦꯟ ꯃꯐꯝ ꯈꯪꯗꯨꯅ ꯈꯣꯏꯃꯨ ꯃꯥꯅ ꯂꯥꯛꯄꯒꯨꯝ ꯅꯤꯡꯊꯤꯖꯩꯗꯀꯣ ꯏꯕꯨꯡꯉꯣ ꯐꯝꯖꯔꯤꯕ ꯑꯩꯍꯥꯛꯀꯤ ꯏꯇꯤꯛ ꯆꯥꯗꯦ ꯁꯤꯃꯛꯄꯨ ꯂꯩꯔꯥꯡ ꯊꯝꯕꯥꯜ ꯑꯣꯏꯖꯒꯦ ꯑꯉꯥꯡ ꯅꯪꯅ ꯅꯒꯨꯟꯅ ꯃꯍꯦꯟꯕꯗꯤ ꯆꯪꯉꯛꯎ ꯍꯥꯏꯅ ꯅꯤꯡꯊꯧ ꯀꯧꯔꯛꯏ ꯁꯅꯥꯃꯥꯡꯗ ꯈꯝꯕꯅ ꯈꯨꯔꯨꯞ ꯈꯨꯗꯨꯛ ꯂꯩꯗꯀꯨꯜ ꯅꯅꯥꯏ ꯑꯩꯗꯤ ꯂꯝꯖꯥꯅꯤ ꯏꯄꯥ ꯍꯥꯛꯇꯛꯇꯒꯤꯅ ꯄꯟꯊꯧ ꯃꯥꯕꯨ ꯁꯦꯝꯕꯤꯔꯛꯄ ꯃꯄꯨꯅꯤ ꯅꯋꯥ ꯑꯩꯍꯥꯛ ꯊꯛꯇꯁꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨꯅꯤ ꯀ꯭ꯔꯤꯄꯥ ꯕꯤꯟꯗꯨ ꯑꯃꯇꯪ ꯐꯪꯖꯅꯕ ꯑꯁꯥꯗ ꯃꯄꯨ ꯁꯅꯥꯆꯣꯔꯣꯟꯗ ꯆꯪꯖꯔꯛꯏ ꯅꯅꯥꯏ ꯑꯩ ꯑꯁꯨꯝꯅ ꯈꯝꯕꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯂꯩꯄꯥꯛ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯕꯦꯚꯥꯔ ꯊꯧꯒꯜꯂꯣꯟꯁꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯍꯪꯒꯠꯅ ꯌꯦꯡꯕꯤꯌꯨ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯐꯝꯗ ꯄ꯭ꯔꯖꯥ ꯑꯃꯒꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯋꯥꯉꯥꯡꯂꯣꯏ ꯑꯃꯅ ꯀꯔꯝꯕ ꯋꯥꯉꯥꯡ ꯉꯥꯡꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯉꯁꯤꯒꯤ ꯁꯃꯥꯖꯗ ꯇꯧꯔꯤꯕꯁꯤꯒ ꯌꯥꯝꯅ ꯉꯛꯅ ꯊꯣꯛꯄ ꯑꯃ ꯑꯣꯏꯔꯛꯂꯦꯗꯣ ꯇꯌꯨꯡ ꯈꯝꯕ ꯅꯉꯣꯟꯗ ꯄꯤꯅꯤꯡꯕꯒꯤ ꯉꯝꯈꯩꯗꯣ ꯊꯤꯕ ꯐꯪꯗꯦ ꯏꯕꯨꯡꯉꯣ ꯑꯄꯤꯕꯅ ꯃꯋꯥꯠꯄ ꯅꯪꯒꯤ ꯒꯨꯟꯅ ꯃꯍꯦꯟꯕ ꯊꯣꯛꯂꯦ ꯈꯝꯕ ꯑꯩꯉꯣꯟꯗ ꯇꯣꯜꯂꯕ ꯅꯤꯡꯊꯧ ꯑꯩꯅ ꯋꯥꯔꯧꯒꯅꯨ ꯆꯪꯂꯛꯎ ꯑꯩꯗꯤ ꯅꯤꯡꯊꯧꯗꯨꯅ ꯐꯥꯎ ꯇꯣꯜꯂꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯁꯤꯖꯤꯟꯅꯔꯛꯑꯕꯅꯤ ꯃꯥꯒꯤ ꯃꯕꯨꯛꯇꯣ ꯄꯦꯟꯕꯒꯤ ꯖꯥꯠꯇ ꯏꯜꯂꯛꯏꯕ ꯅꯈꯣꯏꯁꯨ ꯋꯥꯔꯧꯕꯤꯅꯨ ꯑꯩꯍꯥꯛꯄꯨ ꯍꯣꯔꯦꯟ ꯕꯩꯁꯅꯣꯞ ꯑꯁꯤꯅ ꯃꯅꯤꯡ ꯊꯨꯡꯉꯛꯇ꯭ꯔꯕꯗ ꯃꯦꯟꯕꯤꯌꯨꯀꯣ ꯈ꯭ꯋꯥꯏ ꯑꯗꯨꯅ ꯂꯥꯅ ꯋꯥꯠꯂꯦ ꯂꯩꯅ ꯁꯤꯜ ꯂꯩꯅ ꯋꯥꯠꯂꯦ ꯂꯥꯅ ꯁꯤꯟꯕꯤꯌꯨꯀꯣ ꯈ꯭ꯋꯥꯏꯁꯤꯅ ꯇꯥꯛꯄꯤ ꯁꯅꯥ ꯌꯥꯊꯪꯗꯣ ꯁꯅꯥꯏ ꯁꯅꯥ ꯑꯣꯏꯔꯕ ꯃꯄꯨꯏ ꯌꯥꯊꯪ ꯇꯥꯕꯗ ꯄꯤ ꯇꯥꯅꯔꯦ ꯃꯤꯠꯇ ꯃꯤꯌꯣꯛ ꯃꯤꯆꯥꯟ ꯐꯖꯕ ꯅꯤꯡꯊꯧꯔꯦꯟꯗꯤ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯌꯥꯊꯪ ꯑꯃ꯭ꯔꯤꯠꯇ ꯈꯣꯏꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯊꯛꯏ ꯃꯌꯥꯝ ꯑꯁꯤꯅ ꯆꯨꯞꯆꯩ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯏꯗꯤ ꯃꯥꯅ ꯉꯁꯥꯏ ꯉꯥꯡꯉꯛꯄ ꯋꯥꯉꯥꯡꯗꯨꯅ ꯃꯌꯥꯝꯁꯤꯒꯤ ꯄꯨꯛꯆꯦꯜꯁꯦ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕꯗꯣ ꯑꯗꯨꯕꯨꯅꯤ ꯃꯥꯅ ꯁꯥꯍꯤꯇ꯭ꯌꯒꯤ ꯊꯣꯡꯗ ꯍꯤꯖꯕ ꯑꯉꯥꯡꯅ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯤꯁꯦ ꯈꯨꯃꯟ ꯃꯥꯅ ꯈꯨꯝꯖꯔꯦ ꯀꯦꯒꯦ ꯅꯤꯡꯊꯧ ꯄꯨꯔꯤꯛꯂꯥꯏ ꯀꯦꯒꯦ ꯁꯤꯈꯣꯡ ꯂꯝꯒꯥꯏ ꯉꯝꯕ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯂꯝꯖꯥ ꯑꯣꯏꯔꯕꯅꯤ ꯁꯅꯥꯃꯅꯤ ꯃꯨꯛꯇꯥꯒꯤ ꯒꯨꯟꯗꯤ ꯁꯔꯥ ꯈꯪꯖꯗꯦ ꯁꯔꯥ ꯍꯥꯏꯗꯤ ꯂꯝꯖꯥ ꯁꯔꯥ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥ ꯂꯩꯖꯗꯕ ꯑꯩꯅ ꯈꯪꯖꯗꯦ ꯍꯥꯏꯕ ꯑꯗꯨꯅ ꯁꯅꯥ ꯌꯥꯊꯪ ꯑꯃ꯭ꯔꯤꯇ ꯊꯛꯆꯕꯅ ꯑꯩꯒꯤꯗꯤ ꯂꯝꯖꯥ ꯊꯃꯣꯏ ꯏꯪꯖꯔꯦ ꯑꯁꯤꯇꯒꯤ ꯑꯁꯥꯅꯤ ꯈꯨꯝꯖꯩ ꯅꯣꯡꯌꯥꯏ ꯑꯁꯨꯝꯅ ꯊꯣꯡꯂꯦꯟ ꯆꯥꯎꯕ ꯑꯇꯩꯁꯨ ꯈꯨꯝꯖꯩ ꯁꯨꯝꯅ ꯂꯣꯏꯅ ꯅꯨꯡꯉꯥꯏꯗ ꯑꯆꯥꯟꯕ ꯃꯔꯤꯃꯛ ꯑꯁꯤꯃꯛꯁꯨ ꯑꯩꯅ ꯄꯤꯅꯤꯡꯕ ꯄꯤꯖꯒꯦ ꯈꯔꯗꯪꯗꯤ ꯍꯥꯏꯔꯤ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯅꯥ ꯄꯤꯕꯗꯨꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯀꯩꯅꯣꯗꯨ ꯋꯥꯍꯩꯗꯨ ꯄꯜꯂꯤꯕꯅꯤ
Sanaya thang hektaba matam adumaktada maku mapa mabai khamba nupa mari ase phigau saje phigau sana ningthona lepak ningthona haiba wafam se phigau sana yaba se bebhar thogolon phajagraba amani ngasigi koro sidagi khamba napa pathang phangba napu puren nama mathang naben pethang inna phangba oijaro ko khamba aidi mapa mapugi kripa leibado ngasidagi hoduna moirang phamthon mapando sinajage yabiu moirangi phamthon mapat magi promotion gumba jan pukramba nongthon basu lambot hanjaba ngangaurakpa oxilakpa durga khat hanba laitha rakpa chenglei hanba ngangau lakpa oiro ko phamase hariba mathakta panjakriba singase magi promotion gi phamngak asigi matung inbada akabada dolai tong akumbada asanba kaiga nuko asidagi matung ina pedi tore narekpa pe ni angaubana narekpa idp ga yaudoribni aduga dolai tong dana akumbada dolai tong akabada sagon tong nongyai mangda arangba alwar khanba su kainu penjage ko ihangna aina lairingai sida aina ngasi hairiba singse loina chithadana tawma ningthoma sase mana yengaga penjage haina sumaina haibiba aset akom wafamdu haining bada ingonda kari dari phawba changlakpada nahakna kaibiga nu binu nage tathang ani ama mangda phiran khanbiba kuman itaw ningthau na penbi sanu tabada iko pungda adungai san phabada hap kharaba ningthau nido ibungo ningthau khubamdo aina pijariba khara se ngamja makhai aigisu ngasi dagi hoduna maklaurendi kaurage imom thoibi ngasi dagi nakhai sengjarabani habadi thoibi se hauja pira kanda moina adum khangdana leibado ngasi dagi di nakhai sengna yam clear oire haina ningthoduna maklaurendi ibungo kuman angang atompo aigi kokta hapliba sana mapung oiraba sanai luhup asisu lauro adi ningthona upiba sanagi luhupto adusu mana pithoe nain sana su laujaro ko sima su pina bire khambada pibagi apenba leitre ningthose maramdi kaiduna cholakpa mayamdu dagi khambana kan khrabagi maramna matang asi yobada mabai pheroi jambana khambai samjil lokthui sanai kokthol luhup sanai khangchen namkhang pire sana kam tauraba phurit litle khamba sanai singlai saba kundora nain pire manaida sanai somai khak tare dolai thogol langan phangjare loina sure ayuk numidang nai sama san sama ama supire manai sama am supire adudagi nai sama ama masa masu loina pibire adudasu mapui khudang da siba samjok ngamba khujidi mirai bana phangamda pongloi bana ungamda sana khuji pibire senthak senga sanagi kwakok sanagi pinabire kwakok habdi masai sana du hapna naba potsak to kep to aduni matam dugi kwakok hain haris ningthauna khudong sana yombadi itawgi khake inawgi khake aduga mana pidre pigani ainang khamba haibire lupai nganthak thau sanai jinjur mari su tongjai thabung saba thakchau haiduna su takpire asa chadara marong lodi sangai kombi ro maku hisol lo tekpi okpha ro khunu pampel lo kege moirang thamban nongsa ro asidagi pari chama chajaro lo supiribani isagi matung inba pari chama amane charo pari chanisi
ꯂꯧꯄꯔꯤ ꯆꯅꯤꯅꯤ inba asigi matungda sanchu chamri lojau kuman angang phangjaro ipu chawba kamdawi nanai ipa itawda ipu thonglen kamdawi nanai ningba thungdri ningsingune achanba torbung thunggong chumiho thunggong mapan chajaro ipu chawba kamdawi nanai ipa itawda ipu mantri hayuda ningba yaude iningtho hei kainone kari wali nanai mapa charamba kabui loisang mapani kana puni jolaide chumi khamba chajaro chawba karam mapada ipu kari yaudari ningsingu iningthau tangbal loidi chumi ho chaja kharo chawba ipai mapada mantri ipu kamdawi nanai ningba thungjare adudi imom pokpada chatlo hayu duna khamba changjarakle marido korong mangan lakpada kokhibagum amamba takhibagum leisinbu chingkhu mabuk ningduna malom pumba kokhare leitere nungaitaba aidi chingkhu base chingkhu mabuk ningduna thunggong mapan aidi iput mapan phawba haibani nongyai masak ubada nungsibana chingkhu ba ni maron phai khare khamba bu sangtrik kengi ngai duna leirami changla oibungo khamba iku pangge maklore singu minambanara nungai rude ikuna nungai taba kokela nanai ai suma aidi khambana khumini ai suma swaida leijagena kaino pari ibungo nangbo mapa pamba mapana leite dos karisu kege lepak ta horo udabasu horo haina chingkhu chongthare khuman khujeng paloi nei nang na egi isani thobi madi imoni ipai kan manang na tau nate aitagi sune yamung ibungo gi su punamak asigini haina khamba pamduna huigong sit yanggoi nale khuman mabu sublai thagat na re lepak na ningthau praja punamak joy oire haina juna laure miam hauduna pungning makalam nare iku pige ibungo nai chama tawot chama tamang chama san chama pige sina isagi na yangkai san yangkai low yangkai sina top na lawro masi kaiphaman niko asomdasu magi kaiphaman amu pire pagiba ikugi di haksangdagi punamak dolai pega konana pirabani punamak sanayomba ikugi hidapuse yambung khaklak male asisu logja kharo ibungo haina loina pi khare jubaraj gi mana loire kuman madi jubaraj gi phami mangda lepaki angam maikai angamba makai sangna khre mana ngamnaba mana pire kanana nai humpu pire I yangkai nipu asumna ama piba yaure I angambagi loibada salang mapa ningthauna makui kabui singsang nai adu chama pinare pire mana asumna asumna mana pirabagi matungda mana laurabagi matungda lebak praja mamangda loinamak khanghalaba matungda kunma thoi suba tangkaktana konungda halakpa asigi chapter se amu tangkak se amu pajara age kege ningthau mapuna praja pumba kamdawi agya lengba yarani hainai harau narakle pungei sengang narakle sarau lalau khonduna laurai puina lepak takna karakle pungei ba basi khongba mangda adugi mathangda mangda ningthau mayaida jubara chatli adudagi mathangda praja pareng chatlai angom makhai yomduna chatli angom nongbana khamba madi leihore khamba charai hongle panung changkhare Nura magi masadi khambi maisa phangduna tasilame lepak ta laibak TV mahaki mabung mopa sangna lamja magi mabukti lamja dana khangbana kunjamalai masado
ꯄꯨꯔꯣꯠ ꯃꯊꯧ ꯌꯥꯡꯒꯦꯟ ꯈꯔꯦ ꯂꯝꯖꯥ ꯃꯊꯧ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯥꯅ ꯉꯁꯥꯏꯒꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯕ ꯏꯄꯥꯛꯇꯨꯗ ꯃꯥ ꯂꯩꯊꯣꯛꯇꯕꯗꯣ ꯀꯨꯟꯖꯃꯂꯥꯒꯤ ꯃꯁꯥꯗꯣ ꯃꯥꯅ ꯂꯣꯏꯁꯟꯕ ꯉꯝꯃꯝꯗꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯂꯣꯏꯁꯟꯕ ꯆꯪꯉꯛꯄꯒꯤ ꯃꯇꯥꯡꯅꯤ ꯃꯃꯩ ꯇꯥꯕ ꯍꯥꯎꯁꯤꯡꯅ ꯁꯤꯗꯣꯛꯍꯧꯔꯦ ꯁꯒꯥꯏꯗꯣ ꯃꯁꯥ ꯇꯟꯅ ꯁꯦꯡꯗꯣꯛꯏ ꯁꯅꯥ ꯊꯧꯒꯟ ꯅꯪꯅꯕ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯍꯥꯏꯗꯤ ꯃꯁꯥ ꯏꯔꯨꯖ ꯃꯥꯏꯊꯖꯗꯅ ꯃꯥ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯔꯨꯕꯗꯣ ꯑꯗꯨꯛ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯐꯨꯒꯠꯂꯛꯂꯦ ꯈꯝꯕꯗꯣ ꯀꯨꯟꯖꯃꯂꯥꯏ ꯈꯟꯕꯗ ꯅꯨꯡꯉꯥꯏꯅꯗꯦ ꯃꯌꯥꯝꯗꯣ ꯃꯅꯥꯏ ꯃꯌꯥꯝ ꯌꯣꯝꯗꯨꯅ ꯀꯩꯅ ꯃꯥꯡꯗ ꯊꯥꯗꯨꯅ ꯈꯨꯃꯟ ꯃꯆꯥ ꯀꯥꯔꯛꯏ ꯁꯔꯥꯎ ꯈꯣꯟꯕꯨ ꯂꯥꯎꯔꯛꯏ ꯂꯂꯥꯎ ꯈꯣꯟꯕꯨ ꯂꯥꯎꯔꯛꯏ ꯁꯥꯗ ꯏꯁꯩ ꯁꯛꯂꯛꯏ ꯂꯥꯟꯗ ꯏꯁꯩ ꯁꯛꯂꯛꯏ ꯃꯥꯡꯗ ꯅꯤꯡꯊꯧ ꯂꯦꯡꯈꯤꯕ ꯑꯗꯨꯃꯒꯤ ꯙꯅꯤꯗꯣ ꯇꯨꯡꯗ ꯂꯥꯛꯄ ꯈꯝꯕꯒꯤ ꯑꯃꯔꯣꯝꯗ ꯙꯅꯤꯅꯦ ꯙꯅꯤ ꯄꯨꯟꯅ ꯆꯠꯂꯛꯏ ꯍꯥꯏꯗꯤ ꯏꯅꯤꯟꯗꯣ ꯏꯊꯛ ꯍꯧꯔꯦ ꯂꯣꯛꯇꯥꯛꯁꯨ ꯄ꯭ꯔꯤꯊꯤ ꯊꯛ ꯊꯛ ꯅꯤꯛꯈ꯭ꯔꯦ ꯙꯅꯤ ꯑꯁꯤ ꯇꯥꯕꯗ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯤꯅꯤꯟꯗꯣ ꯇꯥꯈꯔꯤꯕ ꯈꯨꯟꯁꯥꯡꯗꯤ ꯉꯥꯡꯈ ꯂꯋꯥꯏ ꯌꯨꯡ ꯂꯋꯥꯏ ꯈꯨꯜꯂꯛ ꯃꯤꯌꯥꯝ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯣꯏꯅꯃꯛ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯉꯥꯛꯇꯅꯤ ꯃꯤꯅ ꯐꯤꯉꯧ ꯐꯧꯈꯔꯦ ꯊꯣꯛꯇꯨꯅ ꯌꯦꯡꯅꯕꯅ ꯋꯥꯇꯣꯟ ꯎꯇꯣꯟ ꯐꯥꯎꯕꯁꯨ ꯎꯔꯣꯛ ꯁꯪꯒꯨ ꯇꯣꯡꯕꯒꯨꯝ ꯀꯕꯣꯛ ꯂꯩꯔꯥꯡ ꯁꯥꯠꯄꯒꯨꯝ ꯁꯥꯠꯂꯦ ꯂꯋꯥꯏ ꯃꯁꯥꯡꯗꯣ ꯂꯋꯥꯏ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯂꯝ ꯚꯤꯂꯦꯖ ꯑꯦꯔꯤꯌꯥ ꯍꯥꯏꯕꯅꯤ ꯍꯥꯏ ꯍꯥꯏ ꯐꯖꯩ ꯐꯖꯩꯗ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯌꯥꯏꯐꯕ ꯖꯨꯕꯔꯥꯖ ꯏꯕꯨꯡꯉꯣ ꯙꯔꯃꯒꯤ ꯃꯆꯥ ꯈꯝꯕ ꯅꯤꯡꯊꯤꯖꯩꯗꯀꯣ ꯐꯖꯩꯗ ꯎꯈꯤꯗ꯭ꯔꯤ ꯃꯥꯡꯂꯝ ꯆꯠꯇ ꯇꯨꯡꯗꯁꯨ ꯎꯔꯔꯣꯏ ꯂꯥꯎꯅꯔꯛꯂꯦ ꯃꯤꯌꯥꯝꯅ ꯀꯦꯒꯦ ꯈꯨꯟꯖꯦꯟꯗꯤ ꯅꯤꯄꯥꯟ ꯃꯣꯏꯔꯥꯡ ꯂꯩꯀꯥꯏꯗꯤ ꯃꯥꯄꯜ ꯈꯥ ꯋꯥꯡ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞ ꯇꯥꯕ ꯀꯥꯡꯕꯨ ꯊꯝꯅꯗꯔꯦ ꯌꯨꯝ ꯉꯥꯛ ꯀꯩ ꯉꯥꯛ ꯄꯨꯟꯅꯃꯛ ꯆꯦꯟꯅꯔꯛꯄ ꯀꯨꯝꯃꯩꯒꯤ ꯇꯤꯡꯈꯪ ꯂꯥꯡꯈꯪ ꯌꯦꯡꯅꯗ꯭ꯔꯦ ꯏꯁꯤꯡ ꯀꯪꯐꯥꯟ ꯈꯪꯅꯗ꯭ꯔꯦ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜꯗꯒꯤꯅ ꯄꯨꯝꯌꯣꯝ ꯌꯣꯝꯃꯦ ꯃꯤꯇꯅ ꯑꯊꯦꯝ ꯄꯣꯠꯅ ꯂꯦꯡꯈꯔꯦ ꯌꯥꯎꯔꯦ ꯘꯣꯠ ꯊꯥꯡꯃꯩꯅꯆꯤꯡꯕ ꯃꯇꯝ ꯑꯁꯤꯗ ꯑꯉꯣꯝꯒꯤ ꯅꯣꯡꯕꯥꯏ ꯇꯥꯂꯣꯏ ꯑꯍꯨꯝꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯄꯥꯎꯁꯤ ꯇꯥꯔꯦ ꯑꯍꯨꯝ ꯊꯣꯔꯛꯏ ꯑꯃꯣꯠꯄ ꯐꯤ ꯑꯃꯃꯝ ꯏꯟꯖꯗꯨꯅ ꯂꯦꯞꯈꯔꯦ ꯉꯥꯡꯈ ꯀꯩꯊꯦꯜ ꯃꯆꯤꯗ ꯍꯥꯏꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯑꯋꯥꯕ ꯇꯥꯔꯛꯑꯒꯗꯤ ꯀꯦꯕ ꯃꯧꯕꯁꯤ ꯀꯅꯥꯅꯁꯨ ꯆꯪꯅꯗꯦ ꯑꯗꯨꯒꯤꯅꯤ ꯃꯈꯣꯏꯒꯤꯅ ꯃꯣꯏꯒꯤ ꯐꯤ ꯁꯦꯠꯂꯤꯕꯁꯤꯗ ꯀꯕꯤꯅ ꯐꯣꯡꯗꯣꯛꯂꯝꯃꯤꯁꯦ ꯍꯩꯔꯥꯟ ꯂꯩꯔꯥꯟ ꯅꯈꯔꯦ ꯅꯤꯡꯊꯧ ꯆꯩꯔꯥꯞ ꯆꯪꯈꯔꯦ ꯖꯨꯕꯔꯥꯖ ꯑꯉꯝ ꯑꯊꯧ ꯆꯪꯈ꯭ꯔꯦ ꯄ꯭ꯔꯖꯥ ꯈꯣꯈꯣꯠꯄ ꯀꯩꯅ ꯃꯥꯡꯗ ꯈꯝꯕꯅ ꯇꯨꯡꯗ ꯄꯨꯝꯂꯪ ꯂꯪꯗꯨꯅ ꯎꯅꯔꯛꯂꯦ ꯂꯥꯛꯄꯗꯣ ꯀꯨꯝꯃꯩ ꯌꯦꯡꯕ ꯃꯤꯌꯥꯝꯅ ꯐꯖꯩꯗ ꯁꯣꯔꯥꯔꯦꯟꯅ ꯊꯨꯡꯕꯒꯨꯝ ꯏꯕꯨꯡꯉꯣ ꯅꯤꯡꯊꯤꯖꯩꯗꯀꯣ ꯐꯖꯩꯗꯀꯣ ꯍꯥꯏꯅ ꯀꯧꯅꯩ ꯊꯥꯒꯠꯅꯩ ꯈꯨꯃꯟ ꯃꯥꯅ ꯄꯟꯊꯧꯁꯤꯡ ꯏꯃꯥ ꯏꯕꯦꯟ ꯈꯤꯕꯤꯛꯄꯨ ꯁꯨꯝꯅ ꯚꯛꯇꯤ ꯏꯔꯣꯏꯅꯩ ꯑꯗꯩ ꯃꯥꯒꯤ ꯕꯦꯕꯥꯔ ꯂꯝꯆꯠꯇꯣ ꯅꯣꯟꯖꯕꯗꯤ ꯋꯥꯍꯩꯅ ꯍꯥꯏꯖꯔꯛꯏ ꯃꯌꯥꯝꯅ ꯃꯪꯒꯣꯜ ꯑꯣꯏꯌꯨꯀꯣ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯕꯣꯔ ꯄꯤꯕꯤꯔꯦ ꯑꯣꯟꯊꯣꯛꯄꯅꯤ ꯑꯋꯥꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯩꯗꯨꯕꯨ ꯖꯤꯕ ꯀꯅꯥ ꯈꯪꯒꯅꯤ ꯄ꯭ꯔꯤꯊꯤ ꯇꯨꯝꯅ ꯆꯥꯛꯄꯗꯤ ꯈꯥꯝꯕꯤ ꯃꯩꯆꯥꯛ ꯑꯗꯨꯕꯨ ꯁꯥꯕ ꯈꯥꯡꯕ ꯏꯔꯥꯏ ꯂꯥꯏ ꯃꯄꯨꯔꯣꯏꯕꯩ ꯃꯩꯁꯥꯅ ꯈꯥꯡꯒꯗꯕ ꯅꯨꯄꯤ ꯊꯃꯣꯏꯂꯛꯇꯒꯤ ꯌꯥꯎꯗꯦ ꯅꯨꯄꯤ ꯀꯅꯥꯁꯨ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯀꯥꯟꯗ ꯅꯨꯄꯤꯁꯤꯡꯁꯤꯅ ꯋꯥꯖꯕꯗꯨ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯏ ꯑꯗꯨꯒꯨꯝꯕ ꯃꯩ ꯑꯗꯣ ꯀꯣꯂꯣꯝꯗꯅ ꯏꯗꯧꯕ ꯀꯅꯥꯏ ꯃꯇꯤꯛ ꯂꯩꯕꯒꯦ ꯄꯣꯏꯔꯩ ꯏꯁꯩ ꯍꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯟꯅ ꯆꯠꯇꯨꯅ ꯊꯥꯛꯀꯤ 1,000ꯗ ꯊꯝꯕꯤꯔꯝꯃꯦ ꯍꯥꯞꯇꯨꯅ ꯄꯦꯅꯥ ꯈꯨꯠꯇ ꯄꯥꯏꯗꯨꯅ ꯄꯦꯅꯥꯗꯨꯒꯤ ꯁꯨꯔꯅꯦ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯇ ꯄꯨꯏꯅ ꯇꯧꯕ ꯅꯨꯄꯥꯒꯤ ꯂꯥꯏꯅ ꯊꯥꯕ ꯈꯧꯅꯥꯎꯒꯤ ꯈꯣꯟꯊꯣꯛ ꯃꯔꯤꯛ ꯃꯐꯣꯟꯅꯦ ꯄꯦꯅꯥꯗꯨꯒꯤ ꯁꯔꯤꯛꯅꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯋꯥ ꯅꯨꯡꯁꯤ ꯇꯦꯡꯊꯥꯕ ꯑꯀꯟ ꯑꯊꯧ ꯑꯀꯤꯕ ꯇꯨꯀꯠꯆꯕ ꯍꯪꯒꯣꯏꯕ ꯑꯆꯥꯜ ꯃꯤꯔꯥꯏ ꯍꯥꯏꯗꯨꯅ ꯂꯩꯅꯔꯤꯕ ꯔꯥꯒꯤꯅꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯅ ꯁꯩꯗꯥꯗꯨꯒ ꯄꯥꯟꯁꯤꯜꯂꯦ ꯁꯤꯃ ꯄꯨꯝꯌꯣꯝ ꯌꯣꯝꯂꯕ ꯁꯨꯔꯒꯤ ꯏꯄꯥꯛ ꯑꯗꯨꯗ ꯋꯥꯒꯩ ꯃꯥꯕꯨ ꯑꯣꯏꯗꯨꯅ ꯁ꯭ꯔꯨꯇꯥꯁꯤꯡꯅ ꯇꯥꯎꯗꯨꯅ ꯇꯥꯟꯒꯤ ꯏꯊꯛ ꯁ꯭ꯔꯨꯇꯥꯏꯗ ꯇꯥꯕꯁꯤꯡꯗꯣ ꯏꯊꯛ ꯑꯗꯨꯅ ꯏꯄꯣꯝ ꯅꯥꯏꯅ ꯄꯨꯔꯛꯏ ꯃꯩꯇꯩ ꯏꯁꯩ ꯁꯛꯄꯒꯤ ꯊꯃꯣꯏ ꯌꯥꯎꯕ ꯀꯂꯥꯒꯤ ꯈꯨꯠꯍꯥꯏ ꯉꯛꯄꯨ ꯁꯥꯠ ꯊꯣꯛꯂꯦ ꯄꯨꯝꯅꯃꯛꯇꯨ ꯎꯕꯗ ꯄꯦꯅꯥ ꯏꯁꯩ ꯍꯥꯏꯗꯨꯅ ꯐꯥꯎꯔꯤ ꯃꯩꯇꯩ ꯂꯩꯄꯥꯛꯇ ꯍꯥꯏꯗꯤ ꯃꯩꯇꯩ ꯂꯩꯄꯥꯛꯇ ꯄꯦꯅꯥꯁꯤꯒꯤ ꯃꯄꯥꯟꯗꯒꯤꯅꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯂꯥꯏꯔꯤꯛꯁꯤ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯇ꯭ꯔꯤꯉꯩꯗ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯁꯤ ꯂꯩꯅꯔꯝꯃꯤꯁꯦ ꯄꯦꯅꯥ ꯁꯛꯄ ꯋꯥꯔꯤ ꯂꯤꯕ ꯑꯗ ꯁꯤꯗꯒꯤꯅꯤ ꯑꯗꯨꯅ ꯏꯕꯤꯔꯝꯕ ꯃꯍꯥꯀꯕꯤꯅ ꯌꯥꯝꯅ ꯐꯖꯅ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯆꯦꯞꯇꯔ ꯑꯁꯤꯗ
amuka hena phajana khamba thoibi sairengbu kawba ngamde kanasu maitai aigi nakongda tari ngasi phawbada pena isai saisakpu thamoi lupna nungsina wahi pareng kharabu raga surda panduna isai oina sakpa yai hairuba adudagi saireng hairubadani wahi pareng adubu paruba isaigum oiroi nungaibadudi sigi amuk mathakta lairik sida iriba saireng sina lepadi khonthok taret na aidi matra taret matub ama oibani sor honpham amana masing ama lauraga tangkang nipan da pareng sana iba sairengni khwaidei laiba mawongni saireng singi manungda raga ragini adugi makhal kotini khamba thoibi saisakpu saknabagi matamda suribani mayamsi lairik sibu ibada saireng sajat amata aduna di karamna pena isai tabada phangba saruk nungai adubu karamna phangani mana comparative study ama su tawbagi matangni lairik asi pabana oiroi mabu phangaroi wahai ama anidang laigi saruk khangdaba apangba angang aina leirang oina khanduna nachong ni tuk ningbasa nachom oina punbani jati khudingi magi oibabu matik chaba mandir sana duna lainare nongthang thangmai thanduna mama puja taunari adi magi inara iba mayam sibune mana describe taurise laijadaba apangba aigi ipa chabadi yengdo mapan oisinu singut charot oisinu ai yengdo mapan kai sam light oibadu ni mana compare taurise mana ijarisiga mot ke makai mot sanu khitang dabu oirasu imai choron unaba maira matang paibadi apangbagi asani mana imagi damakta kacharamba adugumlaba kanglaironche thaugi thaumai adubu thaumai hainari kali kage ka sunu aidi usan chamgani bhaigya phaba nahakna thaumai kalau nongthang thangmai kalau ningthi rabi imagi tukhong maithong khudingda laira rabana chana molhalamba apumba charu usan manina mainina unga uramdare ehakti nungsijaba imagi premduna kanbadagi thirabasu imani phajarasu imani khankhibana aigidi imai senglo asibu phajabboida ningkhare amamba da imana amai khutta machet ama namkhangna mafam amada koki luhumna amada machoi leirakpa mafam amatadadi imai soron ujage khangkhibana imagi sawong amatangdi lingkhatpani ehakna habadi mahangna chaisira harise am phajagaraba akoigi idea do id manipur ima sigi machi da khambana kaw phabagi oiro apokpagi oiro kai phabagi oiro loi thabagi oiro machet oina khomjendana lairamba kanana wari libiramba adai kanana amu khongjong praba punamakse kabina masi mayam chujainaba mayam se amtang khomjalaga thanamge haibado adu khangalakpada magi wakto aduni mana express taurise adubu mai am polite oiba mana phajare ai mangaire haiba kasu leite kabi masama mahakabi masama ge amna nonglupa adumain taurakanda mana thambiramba ikoigi manipur imagi maran asengba haijaba tare tungda lakpa inauna pale masak khangnaba inausing na ikoibu ima leita machara chingnagani haibagi iyamba ipi leikhi kaudana haiduna haide imai sagai yekpani haidi mana yambani karigino ina haibada magi ikoigi lambido piramdragadi lambido satpham leiraroyena adu tungda lakpa kaya amana so phajaba mahakap kabya kaya puthoknaba mana si paujel ni mana mahakabina pibiramise loksing chawba nakhoina nayamba apangba chawrakpa si yenglaga imai chenglo semao ade aina ngamamdaba phajadaba kaya yawraga sunoina amuk semdor o hain thawgi thawmai thalau achawbadi imagi
ꯒꯨꯟ ꯃꯌꯥꯝ ꯑꯣꯏꯕꯗꯒꯤ ꯂꯥꯏꯔꯖꯕ ꯑꯣꯏꯕꯅ ꯏꯅꯤꯡ ꯊꯨꯡꯕ ꯉꯝꯃꯝꯗ꯭ꯔꯦ ꯅꯍꯣꯏꯅ ꯅꯤꯡ ꯊꯨꯡꯉꯔꯣꯏ ꯍꯥꯏꯅ ꯃꯥꯅ ꯑꯃꯨꯛ ꯄꯣꯂꯥꯏꯠꯂꯤ ꯍꯥꯏꯕꯤꯔꯝꯕ ꯋꯥꯐꯝꯁꯤꯡꯅꯤ ꯃꯌꯦꯛ ꯄꯔꯦꯡ ꯋꯥꯍꯩꯕꯨ ꯁꯨꯔ ꯇꯥꯜ ꯀꯣꯟꯅꯅ ꯍꯥꯏꯕꯕꯨ ꯏꯁꯩ ꯀꯧꯏ ꯋꯥꯍꯩꯕꯨ ꯃꯇꯝ ꯑꯗꯨꯗ ꯀꯌꯥ ꯅꯨꯡꯁꯤꯕꯒꯦ ꯒꯨꯟ ꯀꯌꯥ ꯑꯣꯏꯕ ꯂꯩꯕ ꯃꯗꯨ ꯍꯥꯏꯔꯨꯗ꯭ꯔꯕꯁꯨ ꯈꯪꯉꯤ ꯊꯥꯏꯅꯗꯒꯤꯅꯤ ꯈꯝꯕ ꯊꯣꯏꯕꯤ ꯋꯥꯔꯤ ꯑꯁꯦ ꯃꯩꯇꯩ ꯄꯦꯅꯥꯅ ꯀꯔꯤ ꯑꯣꯏꯍꯟꯕꯒꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯉꯛꯄꯅꯤ ꯁꯨꯔ ꯇꯥꯟꯒꯤ ꯏꯄꯥꯛꯇ ꯊꯝꯅꯥ ꯊꯝꯕꯥꯜ ꯍꯧꯔꯕ ꯊꯔꯣ ꯊꯥꯔꯤꯛꯊꯥ ꯁꯥꯠꯄ ꯊꯥꯕꯜ ꯐꯕ ꯑꯍꯤꯡꯒꯤ ꯑꯏꯪꯕꯗ ꯑꯁꯨꯛꯄ ꯆꯤꯡꯒꯤ ꯂꯣꯛꯇ ꯑꯋꯥꯡꯕ ꯑꯇꯤꯌꯥ ꯑꯀꯟꯕ ꯂꯥꯟ ꯑꯃꯝꯕ ꯑꯍꯤꯡꯒꯤ ꯑꯉꯥꯟꯕ ꯑꯃꯝꯕ ꯑꯍꯤꯡꯒꯤ ꯃꯉꯥꯟ ꯑꯌꯥꯛꯄ ꯋꯥꯛꯆꯤꯡ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥꯗ ꯌꯥꯛꯂꯕ ꯅꯨꯡꯁꯥꯗ ꯕꯁꯟꯇꯒꯤ ꯂꯩꯔꯥꯡ ꯃꯔꯛꯇ ꯄꯨꯕ ꯁ꯭ꯔꯨꯇꯥ ꯆꯤꯡꯕꯁꯦ ꯉꯝꯃꯤ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯕꯒꯤ ꯃꯩꯒ ꯖꯩꯒꯒꯤ ꯃꯩꯒ ꯑꯅꯤꯅꯦ ꯁꯤꯔꯕꯗꯤ ꯅꯨꯄꯥ ꯁꯤꯗ꯭ꯔꯤꯕ ꯅꯨꯄꯤ ꯄꯣꯠꯁꯛ ꯃꯔꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯊꯝꯕ ꯉꯝꯃꯤ ꯑꯁꯨꯝꯅ ꯐꯖꯕ ꯃꯩꯇꯩ ꯄꯦꯅꯥꯁꯤꯒꯤ ꯁꯩꯁꯛꯅꯤ ꯄꯦꯅꯥ ꯈꯣꯡꯕ ꯀꯌꯥꯗꯒꯤ ꯄꯦꯅꯥ ꯁꯛꯄꯁꯦ ꯄꯦꯅꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯇꯣꯉꯥꯟꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯑꯇꯩꯗ ꯂꯩꯔꯕꯁꯨ ꯃꯥꯟꯅꯗꯕ ꯑꯗꯨꯒꯨꯝꯕ ꯈꯣꯟꯊꯣꯛ ꯁꯩꯍꯦꯛ ꯁꯩꯗꯥ ꯑꯗꯨꯒ ꯑꯥꯔꯊꯅ ꯊꯜꯂꯕ ꯁꯥꯍꯤꯇ꯭ꯌꯗꯒꯤ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯔꯕ ꯄꯨꯀꯩ ꯃꯩꯇꯩꯒꯤ ꯄꯨꯀꯩ ꯑꯃꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯕꯅꯤ ꯁꯨꯝꯕ ꯁꯩꯁꯛ ꯑꯁꯤꯗ ꯉꯁꯤ ꯑꯉꯣꯝ ꯅꯣꯡꯕꯥꯟꯒꯤ ꯃꯄꯨꯔꯣꯏꯕ ꯇꯨꯔꯕ ꯇꯥꯂꯣꯏ ꯑꯍꯨꯝ ꯑꯁꯤꯕꯨ ꯃꯣꯏꯔꯥꯡ ꯉꯥꯡꯈ ꯀꯩꯊꯦꯜꯒꯤ ꯃꯆꯤꯗꯒꯤ ꯄꯨꯊꯣꯛꯄ ꯑꯋꯥꯕꯒꯤ ꯃꯨꯔꯇꯤ ꯑꯗꯨ ꯏꯔꯨꯒꯅꯤ ꯀꯅꯥꯅ ꯍꯥꯏꯗꯤ ꯅꯣꯡꯕꯥꯟꯒꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯋꯥꯖꯕꯒꯤ ꯃꯥꯅ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯏꯔꯨꯕꯒꯤ ꯌꯧꯕ ꯉꯝꯗꯕꯒꯤ ꯇꯧꯕꯅꯤ ꯑꯋꯥꯕꯒꯤ ꯁꯨꯔꯗ ꯁꯩꯁꯛꯄ ꯄꯥꯟꯅ ꯁꯛꯄꯗꯤ ꯊꯃꯣꯏ ꯀꯥꯏꯅ ꯃꯁꯛꯅꯤ ꯅꯨꯄꯤ ꯑꯍꯨꯝ ꯑꯁꯤꯕꯨ ꯈꯝꯕ ꯃꯥꯅ ꯎꯕꯗ ꯊꯃꯣꯏ ꯄꯨꯕ ꯌꯥꯗꯔꯦ ꯖꯩꯒ ꯀꯨꯟꯗ ꯃꯅꯨꯡꯗ ꯍꯨꯟꯊꯔꯕ ꯂꯩꯔꯥꯡꯒꯨꯝ ꯑꯋꯥꯕꯒꯤ ꯃꯩꯗꯨꯅ ꯄꯨꯡꯀꯥ ꯀꯥꯅ ꯎꯈꯔꯦ ꯅꯨꯖꯥ ꯑꯍꯨꯝ ꯑꯗꯨ ꯃꯄꯨꯔꯣꯏꯕ ꯃꯇꯥꯎꯗꯤ ꯃꯕꯨꯡ ꯈꯝꯕ ꯌꯦꯡꯗꯨꯅ ꯏꯕꯨꯡ ꯏꯕꯨꯡꯉꯣ ꯌꯥꯏꯐꯕ ꯅꯇꯥꯎ ꯁꯣꯛꯄ ꯀꯩꯗꯨꯕꯨ ꯅꯨꯖꯥ ꯇꯦꯝꯂꯥꯡ ꯏꯈꯨꯠꯁꯨꯅꯦ ꯅꯅꯥꯎꯇꯥ ꯄꯥꯏꯗꯨꯅ ꯌꯥꯟꯖꯍꯧꯒꯦ ꯑꯩꯈꯣꯏꯅ ꯏꯇꯥꯎ ꯂꯥꯏꯕꯛ ꯊꯤꯕꯒꯤ ꯀꯔꯣꯡ ꯈꯨꯀꯨꯝ ꯖꯍꯧꯒꯦ ꯉꯥꯏꯈꯣꯡ ꯇꯣꯟꯕ ꯏꯅꯥꯒꯦ ꯇꯥꯛꯄꯤꯌꯨꯀꯣ ꯏꯕꯨꯡꯉꯣ ꯆꯣꯡꯊꯣꯔꯛꯂꯦ ꯀꯞꯄꯛꯏ ꯂꯝꯖꯥ ꯃꯄꯨꯛ ꯀꯔꯝꯅ ꯏꯆꯝ ꯊꯝꯕꯥꯜ ꯃꯥꯟꯕꯤ ꯁꯥ ꯑꯩꯗꯤ ꯈꯝꯕꯅ ꯑꯃꯨꯛ ꯈꯨꯝꯃꯤꯅꯤ ꯏꯆꯟ ꯊꯝꯕꯥꯜ ꯃꯥꯟꯕꯤ ꯁꯥ ꯊꯝꯕꯥꯜ ꯃꯥꯟꯕꯤ ꯑꯍꯨꯝꯃꯛ ꯏꯇꯥꯎ ꯁꯣꯛꯄ ꯄꯥꯝꯕꯗꯣ ꯃꯌꯥ ꯀꯕꯥ ꯈꯟꯗꯨꯅ ꯃꯃꯩ ꯐꯤꯔꯥꯟ ꯁꯥꯗꯨꯅ ꯂꯝꯂꯦꯟ ꯈꯣꯏꯔꯦꯟ ꯇꯥꯛꯇꯒꯤ ꯄꯨꯔꯛꯂꯕ ꯑꯁꯤꯅꯤ ꯍꯥꯏꯅꯔꯤꯕ ꯄꯥꯝꯕꯗꯣ ꯏꯇꯥꯎ ꯃꯥꯒꯤ ꯂꯃꯟꯗꯣ ꯅꯕꯨꯡ ꯑꯩꯅ ꯆꯤꯡꯉꯛꯂꯦ ꯄꯥꯝꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯣꯏꯈꯔꯦ ꯈꯣꯌꯨꯝ ꯃꯥꯒꯤ ꯍꯥꯏꯍꯩꯗꯔꯦ ꯏꯆꯟꯁꯥ ꯋꯥꯔꯨꯔꯅꯨ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯈꯣꯌꯨꯝ ꯃꯥꯒꯤ ꯑꯣꯏꯈꯔꯦꯗꯤ ꯄꯥꯝꯕꯁꯦ ꯄꯥꯝꯕꯒꯤ ꯊꯋꯥꯏꯁꯦ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯎꯗꯨꯒꯤ ꯊꯋꯥꯏ ꯃꯔꯤꯗꯨ ꯑꯗꯨꯅ ꯑꯍꯨꯝ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯃꯅ ꯄꯥꯝꯕꯁꯦ ꯑꯣꯜꯂꯒ ꯂꯩꯍꯧꯕ ꯂꯥꯏꯒꯤ ꯃꯁꯛ ꯂꯥꯏꯃꯛ ꯏꯁꯣꯔꯃꯛꯅ ꯑꯣꯟꯕ ꯑꯗꯨꯒꯨꯝꯕ ꯀꯥꯎꯔꯦꯟ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯤ ꯑꯗꯨ ꯈꯣꯌꯨꯝ ꯃꯥꯒꯤ ꯍꯩꯍꯩꯗꯦ ꯏꯆꯟꯁꯥ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯔꯛꯏꯁꯦ ꯋꯥꯔꯨꯔꯅꯨ ꯍꯧꯖꯤꯛꯇꯤ ꯏꯇꯥꯎꯅꯁꯨ ꯅꯠꯇꯦꯗꯣ ꯄꯥꯝꯕ ꯃꯥꯅꯁꯨ ꯕꯤꯙꯤ ꯕ꯭ꯔꯍ꯭ꯃ ꯀꯧꯕ ꯂꯥꯏ ꯕꯤꯙꯤ ꯕ꯭ꯔꯍ꯭ꯃ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯌꯦꯇꯔꯁꯦ ꯑꯩꯈꯣꯏꯅ ꯕꯤꯙꯤ ꯕ꯭ꯔꯍ꯭ꯃ ꯅꯣꯡꯗꯝꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯪꯅꯩ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯅ ꯑꯗꯨꯅ ꯕꯤꯙꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯈꯖꯤꯛꯇꯪ ꯋꯥꯍꯩ ꯃꯔꯤ ꯃꯉꯥꯗꯪ ꯑꯩ ꯁꯟꯗꯣꯛꯆꯒꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯦ ꯄꯣꯛꯄ ꯃꯇꯝꯗ ꯁꯣꯁꯇꯤ ꯗꯦꯕꯤ ꯍꯥꯏꯅ ꯑꯗꯨ ꯀꯩꯅꯣ ꯍꯥꯞꯄꯤꯁꯦ ꯃꯌꯥꯝꯁꯦ ꯈꯪꯕꯤꯔꯝꯗ꯭ꯔꯒꯁꯨ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯕ꯭ꯔꯥꯍ꯭ꯃꯣꯅ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯨꯊꯣꯔꯛꯑꯣ ꯃꯩ ꯄꯨꯊꯣꯔꯛꯑꯣ ꯀꯣꯂꯣꯝ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯗꯤ ꯃꯍꯩꯁꯦ ꯑꯗꯨ ꯃꯍꯩ ꯍꯥꯏꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯍꯥꯏꯕꯁꯦ ꯍꯦꯛ ꯉꯜꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯍꯩ ꯕꯤꯗ꯭ꯌꯥꯁꯦ ꯑꯗꯨꯅ ꯃꯗꯨ ꯀꯩꯗꯧꯕꯒꯤ ꯅꯣ ꯍꯥꯏꯕꯕꯨ ꯑꯉꯥꯡꯁꯤꯒꯤ ꯄꯨꯖꯥꯁꯦ ꯍꯧꯔꯕ ꯃꯇꯝꯗ ꯕꯤꯙꯤꯁꯤ ꯂꯥꯛꯑꯦꯅ ꯑꯩꯈꯣꯏ ꯊꯥꯖꯅꯩ ꯕꯤꯙꯤꯁꯤ ꯂꯥꯛꯄ ꯃꯇꯝꯁꯦ ꯑꯍꯤꯡꯗ ꯑꯗꯨꯅ ꯃꯩ ꯃꯨꯠꯅꯗꯦ ꯀꯔꯤꯒꯤꯗꯃꯛꯇ ꯃꯩꯁꯦ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯃꯨꯠꯇ꯭ꯔꯤꯅꯣꯅ ꯍꯥꯏꯕ ꯕꯤꯙꯤꯅ ꯑꯉꯥꯡꯗꯨꯒꯤꯗꯃꯛꯇ ꯏꯔꯝꯗꯣꯔꯤꯕꯁꯦ ꯑꯐꯕ ꯉꯥꯛꯇ ꯏꯅꯕꯒꯤ ꯑꯗꯨꯒꯤ ꯐꯤꯂꯣꯁꯣꯐꯤꯅꯤ ꯑꯗꯨꯅ ꯕꯤꯙꯤ ꯕ꯭ꯔꯍ꯭ꯃ ꯅꯣꯡꯗꯝꯕ
ꯑꯩꯗꯤ ꯕꯤꯙꯤ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔꯆꯨꯟ ꯑꯩꯗꯤ ꯂꯥꯏꯕꯛꯁꯦ ꯁꯤꯕꯨ ꯇꯝꯃꯝꯕꯗꯣ ꯃꯥꯗꯤ ꯑꯗꯨꯅ ꯆꯥꯔꯣ ꯃꯥꯗꯤ ꯑꯗꯨꯅ ꯆꯥꯔꯣ ꯃꯥꯗꯤ ꯑꯗꯨꯝ ꯇꯧꯔꯣ ꯑꯗꯨꯕꯨꯅꯦ ꯃꯁꯤꯗꯁꯨ ꯌꯥꯝꯅ ꯑꯥꯔꯒꯨꯃꯦꯟꯇꯦꯜꯗꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗ ꯕꯤꯙꯤꯒ ꯀꯔꯃꯒ ꯕꯤꯙꯤ ꯍꯥꯏꯕ ꯑꯃꯒ ꯀꯔꯃ ꯍꯥꯏꯕ ꯑꯃꯒ ꯑꯅꯤ ꯂꯩ ꯀꯔꯃ ꯍꯥꯏꯁꯤꯅ ꯑꯩꯅ ꯇꯧꯖꯕ ꯊꯕꯛꯇꯣ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯕꯛꯁꯦ ꯕꯤꯙꯤꯁꯤꯅ ꯃꯥꯅ ꯐꯠꯇꯕ ꯇꯝꯃꯝꯃꯁꯨ ꯀꯔꯃ ꯑꯩꯅ ꯑꯐꯕꯗ ꯆꯠꯀꯦ ꯃꯁꯤꯗꯤ ꯐꯠꯇꯕꯅꯦꯅ ꯈꯜꯂꯒꯗꯤ ꯕꯤꯙꯤꯕꯨꯗꯤ ꯑꯃꯨꯛ ꯀꯔꯃꯁꯤꯅ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯏꯗꯨꯀꯦꯁꯟꯁꯨ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯛꯏ ꯑꯗꯨꯅ ꯕꯤꯙꯤ ꯕ꯭ꯔꯍ꯭ꯃ ꯀꯧꯕ ꯂꯥꯏ ꯆꯤꯉꯨ ꯃꯥꯒꯤ ꯅꯣꯡꯗꯝꯅꯤ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅ ꯁꯣꯛꯈ꯭ꯔꯤꯕ ꯑꯗꯒꯤ ꯅꯣꯡꯕꯥꯟꯒꯤ ꯗꯁꯥ ꯃꯌꯥꯝ ꯇꯥꯔꯤꯗꯣ ꯃꯥꯅꯁꯨ ꯀꯔꯃꯁꯤ ꯃꯥꯒꯤ ꯀꯔꯃꯗꯨꯁꯨ ꯈꯔ ꯐꯠꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯀꯩꯅꯣꯗꯗꯤ ꯅꯩꯅꯖꯕꯗꯗꯤ ꯑꯗꯨꯅ ꯐꯠꯇꯕ ꯍꯥꯏꯁꯦ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝꯁꯦ ꯑꯄꯥꯕꯗ ꯑꯇꯥꯕꯗ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯁꯣꯛꯏꯕ ꯈꯝꯕꯒꯤ ꯁꯣꯛꯑꯀꯥꯟꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯎꯍꯧꯗ꯭ꯔꯒꯁꯨ ꯑꯗ ꯅꯣꯡꯕꯥꯟꯅ ꯑꯋꯥꯕ ꯇꯥꯔꯀꯥꯟꯗ ꯃꯌꯥꯝꯁꯦ ꯍꯔꯥꯎꯗꯅ ꯀꯩꯅꯣ ꯃꯥꯁꯦ ꯑꯔꯥꯟꯕ ꯃꯤꯒꯤ ꯃꯥꯡꯅꯕ ꯇꯧꯕ ꯃꯤ ꯑꯣꯏꯕ ꯑꯗꯨꯅ ꯃꯁꯤ ꯈꯛ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯔꯥꯃꯥꯌꯟ ꯃꯍꯥꯚꯥꯔꯠꯇꯁꯨ ꯉꯥꯏꯔꯦ 105ꯒꯤꯗ ꯇꯧꯔꯤꯕ ꯑꯗꯒꯤ ꯔꯥꯝ ꯆꯍꯤ 14 ꯕꯣꯟꯗ ꯊꯥꯔꯤꯕ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯐꯠꯇꯕ ꯂꯥꯏꯁꯦ ꯃꯁꯤ ꯑꯩ ꯀꯔꯃꯅ ꯀꯛꯄ ꯌꯥꯏ ꯍꯥꯏꯕ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯕꯤꯙꯤꯅ ꯐꯅ ꯇꯝꯈ꯭ꯔꯒꯁꯨ ꯑꯩ ꯀꯔꯃꯅ ꯀꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯅ ꯃꯐꯝꯁꯤꯗ ꯊꯝꯖꯔꯤ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯏꯐꯕꯗꯤ ꯑꯣꯏꯕꯤꯌꯨ ꯈꯨꯔꯨꯝꯖꯔꯒꯦ ꯄꯥꯝꯕꯗꯣ ꯏꯕꯨꯡ ꯌꯥꯊꯪ ꯏꯟꯗꯨꯅ ꯍꯥꯏꯅ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯈꯨꯔꯨꯝꯖꯔꯦ ꯄꯥꯝꯕꯕꯨ ꯄꯥꯝꯕ ꯍꯥꯏꯗꯤ ꯀꯩꯗꯨ ꯈꯣꯏꯔꯝꯃꯦꯕ ꯍꯥꯏꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯈ꯭ꯔꯤꯕ ꯃꯊ꯭ꯋꯥꯏ ꯌꯥꯏꯕꯤ ꯂꯧꯈ꯭ꯔꯤꯕ ꯏꯕꯨꯙꯧ ꯅꯨꯖꯥ ꯑꯩꯈꯣꯏꯗꯤ ꯂꯨꯈ꯭ꯔꯥ ꯑꯣꯏꯔꯦ ꯃꯥꯡꯉꯦꯗꯣ ꯂꯨꯈ꯭ꯔꯥ ꯍꯥꯏꯗꯤ ꯃꯣꯏ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯁꯦ ꯂꯨꯈ꯭ꯔꯥ ꯑꯣꯏꯔꯦ ꯍꯥꯏꯅ ꯀꯞꯄꯤ ꯅꯨꯖꯥꯁꯤꯡ ꯅꯨꯖꯥ ꯑꯍꯨꯝ ꯍꯟꯖꯤꯟꯈ꯭ꯔꯦ ꯆꯩꯔꯥꯛ ꯍꯣꯖꯪ ꯌꯧꯕꯗ ꯄꯥꯝꯕ ꯃꯥꯕꯨ ꯊꯥꯔꯦ ꯈꯝꯕ ꯆꯩꯔꯥꯞ ꯆꯪꯂꯛꯂꯦ ꯅꯤꯡꯊꯧ ꯃꯆꯤꯟ ꯃꯅꯥꯎꯅ ꯍꯥ ꯏꯕꯨꯡꯉꯣ ꯄꯨꯈ꯭ꯔꯝꯕ ꯍꯥꯏꯅ ꯀꯧꯔꯦ ꯈꯝꯕꯕꯨ ꯃꯉꯣꯟꯗ ꯄꯤꯈꯤꯕ ꯐꯝ ꯑꯃꯅꯤ ꯌꯥꯝꯅ ꯐꯖꯕ ꯌꯥꯝ ꯄ꯭ꯔꯦꯁꯇꯤꯖꯤꯌꯁ ꯑꯣꯏꯕ ꯅꯣꯡꯌꯥꯏ ꯆꯪꯂꯦ ꯐꯝꯈꯔꯦ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯩꯅꯔꯦ ꯃꯄꯨ ꯁꯅꯥꯆꯣꯔꯣꯟꯗ ꯃꯈꯨꯠ ꯂꯣꯟꯅꯩ ꯈꯝꯕꯅ ꯍꯥꯏꯁꯤ ꯄꯨꯈ꯭ꯔꯝꯕ ꯇꯥꯛꯄꯤ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯂꯣꯏꯕ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯏꯆꯦꯝ ꯂꯥꯏꯔꯕꯤ ꯋꯥꯖꯔꯛꯂꯦ ꯑꯩꯍꯥꯛꯄꯨ ꯌꯣꯛꯄꯤꯔꯛꯄꯗ ꯏꯆꯦꯝꯅ ꯐꯝ ꯑꯃꯠꯇ ꯅꯅꯥꯏ ꯑꯩ ꯎꯅꯖꯅꯤꯡꯉꯤ ꯏꯅꯤꯡꯊꯧ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯑꯆꯥꯟꯕ ꯄꯨꯈ꯭ꯔꯝꯕꯤ ꯄꯨꯈ꯭ꯔꯝꯕ ꯍꯥꯏꯅ ꯑꯅꯤ ꯑꯁꯤ ꯅꯅꯥꯏ ꯌꯥꯝꯅ ꯐꯔꯦ ꯎꯟꯖꯔꯣ ꯍꯥꯏꯕꯤꯈꯔꯦ ꯅꯤꯡꯊꯧꯅ ꯈꯨꯃꯟ ꯃꯁꯦꯟ ꯃꯕꯥꯏꯅ ꯈꯨꯔꯨꯝꯖꯈ꯭ꯔꯦ ꯅꯤꯡꯊꯧꯕꯨ ꯀꯦꯒꯦ ꯆꯩꯔꯥꯞ ꯑꯗꯨꯗ ꯐꯩꯔꯣꯏꯖꯥꯝꯕꯅ ꯌꯦꯠꯇ ꯃꯊꯪ ꯃꯁꯦꯟ ꯈꯝꯕꯅ ꯌꯦꯠꯀ ꯑꯣꯏꯒ ꯑꯅꯤꯗꯣ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯉꯥꯟꯗꯨꯅ ꯐꯝꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯤꯡꯊꯧ ꯈꯝꯕꯗ ꯍꯥꯏ ꯉꯥꯉꯧꯔꯥꯛꯄ ꯏꯅꯤꯡꯊꯧ ꯀꯣꯡꯌꯥꯡ ꯊꯦꯛꯑꯣ ꯈꯝꯕ ꯑꯩꯒ꯭ꯌꯥ ꯍꯥꯏꯗꯨꯅ ꯀꯌꯥꯡ ꯊꯦꯛꯄ ꯉꯝꯗ꯭ꯔꯦ ꯈꯝꯕꯗꯣ ꯃꯄꯥ ꯊꯣꯡꯂꯦꯟ ꯆꯣꯡꯊꯣꯛꯂꯦ ꯏꯆꯥ ꯉꯝꯗ꯭ꯔꯕꯗꯤ ꯃꯄꯥ ꯑꯄꯣꯛꯄ ꯂꯩꯔꯤꯅ ꯑꯩ ꯊꯦꯛꯀꯦ ꯍꯥꯏꯗꯨꯅ ꯊꯦꯛꯂꯦ ꯊꯣꯡꯂꯦꯟ ꯃꯟꯇ꯭ꯔꯤꯅ ꯈꯝꯕ ꯍꯨꯏꯔꯤꯜ ꯊꯦꯠꯂꯦ ꯏꯅꯨꯡ ꯈꯣꯡꯀꯥꯞ ꯋꯥꯏꯔꯛꯂꯦ ꯑꯩꯗꯤ ꯏꯅꯨꯡ ꯈꯣꯡꯀꯥꯞ ꯋꯥꯏꯕ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯅꯨꯃꯤꯠ ꯇꯥꯔꯛꯄꯒꯁꯦ ꯃꯇꯝꯗꯨꯒꯤ ꯂꯣꯟꯁꯦ ꯍꯧꯖꯤꯛ ꯗꯦꯠ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯈ꯭ꯔꯕ ꯑꯗꯨ ꯍꯥꯏꯗꯤ ꯀꯣꯅꯨꯡꯗ ꯑꯗꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯒꯤꯗꯁꯨ ꯁꯛꯅꯗ꯭ꯔꯕ ꯂꯣꯟꯁꯤꯡꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯉꯥꯡꯅꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯈꯪꯖꯟꯕꯗꯗꯤ ꯊꯣꯏꯅ ꯑꯃꯥꯡꯕ ꯂꯩꯇꯦ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯁꯥꯗꯣꯡ ꯑꯣꯏ ꯀꯣꯔꯧ ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯀꯣꯔꯧ ꯅꯨꯃꯤꯠꯀꯨꯝꯅ ꯉꯥꯜꯂꯦꯅ ꯅꯤꯡꯊꯧꯁꯦ ꯀꯣꯔꯧ ꯅꯤꯡꯊꯧ ꯍꯥꯏꯔꯤꯕꯅꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯥꯏꯀꯩꯗ ꯂꯦꯡꯁꯤꯟꯈꯔꯦ ꯇꯥꯈꯔꯦ ꯂꯩꯄꯥꯛ ꯆꯥꯏꯊ ꯌꯥꯀꯨꯝꯃꯦ ꯈꯝꯕ ꯀꯨꯝꯊꯖꯔꯛꯂꯦ ꯃꯃꯥ ꯁꯛꯄꯤ ꯃꯆꯦꯝꯅꯦ ꯊꯥꯗꯧ ꯃꯅꯦꯝ ꯃꯆꯥꯅꯦ ꯃꯅꯥꯏ ꯁꯦꯅꯨ ꯀꯧꯕꯤꯅꯦ ꯅꯨꯔꯥ ꯀꯥꯡꯕꯨ ꯑꯁꯤꯅ ꯈꯨꯃꯟ ꯃꯥꯒꯤ ꯍꯣꯖꯪꯗ ꯂꯩꯔꯥꯡ ꯊꯝꯕꯥꯜꯁꯤꯡꯗꯨꯅ ꯀꯣꯔꯧ ꯃꯥꯏꯀꯩ ꯌꯦꯡꯕꯒꯨꯝ ꯂꯩꯖꯔꯝꯃꯤ ꯉꯥꯏꯗꯨꯅ ꯈꯨꯃꯟ ꯃꯆꯦꯝ ꯎꯕꯗ ꯀꯨꯝꯊꯖꯔꯦ ꯗꯣꯂꯥꯏꯗꯒꯤ ꯃꯆꯦꯝ ꯆꯣꯔꯣꯟ ꯁꯣꯛꯇꯨꯅ ꯈꯨꯔꯝꯖꯔꯦ ꯈꯝꯕꯗꯣ ꯅꯣꯡꯌꯥꯏ ꯃꯆꯦꯝ ꯌꯦꯡꯗꯨꯅ ꯏꯆꯦꯝ ꯀꯧꯒꯦꯗꯤ ꯏꯃꯥ ꯏꯆꯦꯝ
ꯀꯧꯒꯦ ꯏꯃꯥꯅꯤ ꯑꯩꯗꯤ ꯃꯆꯦ ꯑꯣꯏꯅ ꯄꯣꯛꯑꯒꯁꯨ ꯃꯃꯥ ꯑꯃꯅ ꯌꯣꯛꯂꯛꯄꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯝꯅꯨꯅ ꯃꯧꯄꯥꯕꯨ ꯌꯣꯛꯂꯛꯈꯤꯕꯗꯣ ꯑꯗꯨꯅ ꯃꯥꯅ ꯏꯆꯦꯝ ꯀꯧꯒꯦ ꯏꯃꯥꯅꯤ ꯍꯥꯏꯔꯤꯅꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯒꯤ ꯊꯋꯥꯏ ꯃꯥꯒꯤ ꯀꯥꯏꯗꯣꯡꯐꯝ ꯄꯥꯝꯃꯨꯖꯕ ꯍꯛꯆꯥꯡꯅ ꯇꯤꯟꯈꯤꯕꯒꯤ ꯃꯐꯝꯗꯣ ꯇꯥꯛꯄꯤꯌꯨꯕ ꯍꯥꯏꯖꯔꯦ ꯍꯥꯏꯗꯤ ꯃꯄꯥ ꯃꯃꯥꯅ ꯂꯩꯈꯤꯗꯕ ꯍꯥꯏꯗꯤ ꯁꯪꯁꯀꯥꯔ ꯇꯧꯈꯤꯕ ꯃꯐꯝꯗꯣ ꯃꯥꯅ ꯍꯪꯒꯠꯆꯔꯛꯏꯕ ꯅꯣꯡꯌꯥꯏ ꯃꯆꯦꯝ ꯇꯥꯛꯄꯤꯔꯦ ꯈꯝꯕꯛ ꯊꯣꯏꯕꯤ ꯈꯝꯕꯅꯦ ꯈꯝꯅꯨ ꯈꯝꯕ ꯊꯣꯏꯕꯤꯅꯦ ꯑꯍꯨꯝ ꯑꯁꯤ ꯆꯪꯈꯔꯦ ꯌꯦꯠꯑꯣꯏꯅ 8ꯂꯛ ꯀꯣꯏꯔꯦ ꯈꯨꯔꯨꯝꯖꯔꯦ ꯂꯨꯄꯥ ꯁꯅꯥ ꯀꯌꯥꯗꯤ ꯈꯨꯖꯣꯛ ꯊꯟꯅ ꯊꯟꯅ ꯂꯧ ꯆꯥꯏꯔꯦ ꯃꯃꯥ ꯃꯄꯥꯒꯤ ꯁꯣꯁꯥꯟ ꯂꯝꯗꯝ ꯑꯗꯨꯗ ꯑꯩꯗꯤ ꯃꯥꯒꯤ ꯂꯣꯏꯈꯤꯕ ꯃꯐꯝꯗꯨꯗ ꯃꯣꯏꯅ ꯅꯍꯥꯟꯒꯩ ꯉꯝꯃꯝꯗꯕꯗꯣ ꯃꯥꯒꯤ ꯃꯅꯥ ꯃꯊꯨꯝꯗꯨ ꯄꯣꯔꯛꯄꯗ ꯃꯃꯥ ꯃꯄꯥꯒꯤ ꯁꯪꯁꯀꯥꯔ ꯇꯧꯕ ꯃꯐꯝꯗꯨꯗ ꯀꯠꯂꯦ ꯈꯨꯔꯝꯃꯦ ꯑꯗꯨꯉꯩ ꯃꯣꯡꯕ ꯁꯪꯒꯥꯏ ꯅꯨꯡꯅꯥꯡꯆꯥ ꯍꯟꯖꯤꯟꯅꯔꯦ ꯄꯣꯊꯥꯅꯔꯦ ꯍꯥꯏꯗꯤ ꯃꯌꯨꯝ ꯆꯪꯈ꯭ꯔꯦ ꯀꯠꯂꯝꯃꯒ ꯅꯨꯔꯥ ꯃꯅꯦꯝ ꯃꯆꯥꯅ ꯈꯨꯃꯟ ꯆꯣꯔꯣꯟ ꯁꯦꯡꯖꯔꯦ ꯃꯅꯥꯏ ꯁꯦꯅꯨ ꯀꯧꯕꯤꯅ ꯆꯥꯛꯁꯪ ꯌꯥꯡꯒꯣꯏ ꯅꯣꯝꯈꯔꯦ ꯊꯣꯏꯕꯤ ꯃꯄꯨ ꯃꯅꯥꯏꯅ ꯁꯤꯅꯤꯗꯨꯅꯤ ꯍꯥꯏꯅꯖꯩ 10 ꯂꯨꯀꯣꯏꯂꯥꯡ 10 ꯂꯨꯛꯄꯨ ꯍꯥꯈꯔꯦ ꯍꯔꯥꯎꯅꯔꯦ ꯃꯌꯥꯝꯗꯣ ꯈꯝꯅꯨ ꯖꯒꯣꯏ ꯁꯥꯈꯔꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯔꯀꯥꯟꯗ ꯖꯒꯣꯏ ꯁꯥꯕꯗꯣ 이두 ꯅꯤꯡꯊꯧꯀꯥꯗꯗꯤ ꯌꯦꯡꯂꯒꯗꯧꯕ ꯃꯤꯗꯤ ꯎꯖꯗꯔꯦ ꯃꯣꯏꯔꯥꯡꯗ ꯈꯟꯖꯈꯔꯦ ꯃꯆꯦꯝꯅ ꯑꯩꯗꯤ ꯍꯥꯟꯅ ꯌꯦꯡꯅꯕ ꯌꯥꯝ ꯂꯩꯔꯝꯕꯗꯣ ꯃꯌꯥꯝꯗꯨꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯃꯥꯒꯤ ꯐꯝ ꯃꯌꯥꯝ ꯑꯃ ꯅꯤꯡꯊꯧꯅ ꯄꯤꯔꯛꯄ ꯑꯩꯗꯤ ꯃꯥꯒꯤꯅꯦ ꯍꯥꯏꯕ ꯋꯥꯠꯇ꯭ꯔꯦ ꯍꯥꯏꯅ ꯃꯆꯦꯁꯤꯅ ꯈꯟꯖꯕꯗꯣ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯤꯗꯤ ꯎꯖꯗꯔꯦ ꯃꯣꯏꯔꯥꯡꯗ ꯈꯟꯖꯈꯔꯦ ꯑꯩꯗꯤ ꯃꯧꯄ꯭ꯋꯥꯗꯨꯗ ꯌꯦꯠꯂꯒꯗꯧꯕ ꯃꯤ ꯑꯩꯗꯤ ꯌꯦꯛꯅꯕꯗꯤ ꯂꯩꯔꯔꯣꯏꯗꯔꯥ ꯍꯥꯏꯅ ꯃꯆꯦꯝꯅ ꯈꯟꯖꯕꯗꯣ 이ꯅꯨꯡ ꯁꯣꯏꯕꯨ ꯂꯦꯟꯈꯔꯦ ꯍꯥꯏꯗꯤ ꯃꯥꯅ ꯇꯨꯝꯕꯁꯤꯗ ꯇꯨꯝꯕꯒ ꯌꯥꯕ ꯅꯠꯇꯦ ꯃꯥꯒꯤ ꯋꯥꯈꯟꯗꯣ ꯃꯥ ꯍꯥꯟꯅ ꯋꯥꯔꯨꯔꯀꯥꯟꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯄꯁꯤꯁꯨ ꯃꯥꯅ ꯈꯜꯂꯀꯥꯟꯗ ꯇꯨꯝꯊꯈꯤꯕ ꯍꯥꯏꯗꯤ ꯍꯤꯞꯄ ꯑꯗꯒꯤꯗꯤ ꯈ꯭ꯋꯥꯏꯒꯤ ꯑꯔꯣꯏꯕ 14ꯁꯨꯕ ꯄꯟꯗꯨꯞꯁꯤꯗ ꯈꯝꯕ ꯊꯣꯏꯕꯤ ꯂꯨꯍꯣꯡꯕ ꯃꯣꯏ ꯑꯅꯤꯁꯤ ꯂꯨꯍꯣꯡꯗꯣꯔꯦ ꯍꯧꯖꯤꯛ ꯄꯥꯊꯖꯔꯛꯑꯒꯦ 이nung 소라 ꯇꯩꯔꯛꯂꯦ ꯆꯤꯡꯈꯩ ꯂꯪꯅ ꯆꯤꯟꯅꯂꯤ 이nung 소라 ꯇꯩꯕ ꯆꯤꯡꯈꯩ ꯐꯤꯗꯨ ꯍꯨꯟꯕ ꯍꯥꯏꯗꯤ ꯅꯣꯡꯉꯥꯜꯂꯛꯄꯁꯦ ꯁꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯅꯁꯨ 이nung 소라 ꯇꯩꯔꯛꯂꯦ ꯆꯤꯡꯈꯩ ꯐꯤꯗꯨ ꯍꯨꯜꯂꯛꯂꯦ ꯍꯥꯏꯕꯁꯦ ꯀꯕꯤꯒꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯕꯅꯤ ꯑꯗꯨ 이nung 소라 ꯇꯩꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯑꯃꯝꯕꯗꯒꯤ ꯑꯃꯝꯕꯁꯦ ꯑꯃꯨꯛ ꯂꯣꯏꯈꯤꯗꯅ ꯉꯥꯜꯂꯛꯄꯗꯣ ꯀꯥꯏꯔꯩ ꯌꯦꯡꯈꯣꯡ ꯅꯦꯝꯕꯅ 이nung ꯆꯤꯡꯈꯣꯡ ꯌꯥꯀꯩꯔꯦ ꯍꯥꯏꯗꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯌꯦꯟꯁꯤꯅꯅꯦ ꯍꯧꯖꯤꯛꯁꯨ ꯌꯦꯟ ꯈꯣꯡꯉꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯘꯔꯤꯒ ꯂꯩꯇ꯭ꯔꯤꯉꯩꯗꯗꯤ ꯀꯥꯛꯌꯦꯟ ꯌꯦꯟꯁꯤꯅꯅꯦ ꯈꯣꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯣꯡꯉꯥꯜꯂꯦ ꯍꯥꯏꯅ ꯃꯔꯝ ꯃꯣꯛꯄ ꯃꯤꯁꯤꯡꯁꯦ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯂꯥꯏꯔꯤꯛ ꯄꯥꯗꯧꯕ ꯑꯗꯒꯤ ꯁꯨ ꯅꯣꯝꯒꯗꯕ ꯑꯗꯩ ꯂꯧꯕꯨꯛ ꯆꯠꯀꯗꯕ ꯁꯤꯟꯊꯥ ꯄꯥꯡꯒꯗꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯅꯣꯡꯉꯥꯜꯂꯦ ꯍꯥꯏꯅ ꯈꯪꯕꯁꯦ ꯀꯥꯏꯔꯩ ꯌꯦꯡꯈꯣꯡ ꯅꯦꯝꯕꯅ 이nung ꯆꯤꯡꯈꯣꯡ ꯌꯥꯀꯩꯕ ꯍꯥꯏꯗꯤ ꯂꯣꯛꯇꯥꯛ ꯎꯊꯨꯝ ꯊꯨꯝꯕꯤꯅ ꯆꯥꯅ ꯐꯨꯝꯗꯣꯡ ꯃꯇꯥ ꯐꯕ ꯀꯥꯏꯗꯣꯡꯗꯨꯅ ꯌꯥꯀꯩꯔꯦ ꯎꯊꯨꯝ ꯀꯧꯕ ꯆꯦꯛꯂꯥ ꯑꯃꯁꯨ ꯇꯨꯝ ꯍꯥꯏꯅ ꯈꯣꯡꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯀꯌꯥ ꯇꯥꯗ꯭ꯔꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯂꯣꯛꯇꯥꯛꯇꯗꯤ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯑꯗ ꯐꯨꯝ ꯃꯊꯛꯁꯤꯗ ꯃꯣꯏꯁꯦ ꯇꯣꯡꯉꯀꯥꯟꯗ ꯈꯣꯡꯕ ꯖꯥꯠꯅꯤꯗ ꯂꯣꯏꯕꯤ ꯍꯦꯝꯄꯥꯠ ꯑꯃꯨꯕ ꯆꯦꯛꯂꯥ ꯄꯥꯎꯍꯟ ꯆꯦꯛꯁꯤꯡꯅ ꯀ꯭ꯋꯥꯛꯀꯤ ꯄꯥꯎꯖꯦꯜ ꯖꯔꯛꯂꯦ ꯑꯗꯩ ꯃꯊꯪ ꯁꯨꯝ ꯇꯧꯔꯛꯄꯗꯨꯅ ꯀ꯭ꯋꯥꯛꯁꯦ ꯈꯣꯡꯉꯛꯑꯦꯕ ꯀ꯭ꯋꯥꯛꯅꯁꯨ ꯄꯥꯎꯖꯦꯜꯁꯦ ꯄꯤ ꯀ꯭ꯋꯥꯛꯅ ꯅꯣꯡꯉꯥꯜꯂꯤꯀꯣ ꯃꯅꯤꯄꯨꯔ ꯒꯤꯗꯤ ꯃꯅꯤꯄꯨꯔ ꯆꯤꯡꯇꯝ ꯄꯨꯝꯅꯃꯛ ꯀ꯭ꯋꯥꯛꯅ ꯅꯣꯡꯉꯥꯜꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯀ꯭ꯋꯥꯛꯁꯦ ꯀꯌꯥꯗꯤ ꯎꯈꯤꯗ꯭ꯔꯦ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯊꯤꯅꯕ ꯂꯣꯏꯃꯨ ꯃꯔꯟ ꯈꯟꯕꯕꯨ ꯆꯠꯅꯔꯛꯂꯦ ꯇꯥꯏꯕꯪꯅ ꯇꯤꯟ ꯀꯥꯡꯗꯒꯤ ꯆꯤꯡꯕꯁꯨ ꯎꯆꯦꯛ ꯋꯥꯌꯥ ꯄꯨꯝꯕ ꯆꯤꯟꯖꯥꯛ ꯊꯤꯕ ꯄꯥꯏꯅꯔꯦ ꯑꯗꯨꯗꯤ ꯅꯣꯡꯉꯥꯜꯂꯕꯅꯤꯅ ꯃꯥꯏ ꯃꯆꯤꯟꯖꯥꯛ ꯊꯤꯕꯗꯣ ꯑꯗꯩ ꯑꯃꯝꯕꯗꯗꯤ ꯎꯗꯦꯗꯅ ꯅꯨꯔꯥ ꯏꯕꯦꯝꯃ ꯂꯦꯡꯈꯠꯂꯦ ꯃꯅꯥꯏꯁꯤꯡꯁꯨ ꯍꯧꯒꯠꯂꯦ ꯃꯅꯦꯝ ꯁꯛꯄꯤ ꯂꯥꯏꯔꯕꯤ ꯍꯥꯏꯗꯤ ꯅꯨꯔꯥ ꯈꯝꯅꯨꯕꯨꯅꯤ ꯊꯥꯔꯤꯁꯦ ꯃꯅꯦꯝ ꯁꯛꯄꯤ ꯃꯅꯦꯝꯄꯣꯛ ꯑꯣꯏꯗꯣꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯧꯄ꯭ꯋꯥꯗꯨꯒꯤ ꯃꯃꯥ ꯑꯣꯏꯅ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯑꯩꯗꯤ ꯃꯆꯥ ꯅꯨꯄꯥ ꯍꯥꯏꯗꯤ ꯃꯃꯧꯒꯤꯗꯤ ꯅꯨꯄꯥꯒꯤ ꯃꯃꯥꯁꯦ ꯃꯅꯦꯝ ꯍꯥꯏꯅ ꯍꯧꯖꯤꯛꯐꯥꯎꯁꯨ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯔꯤ ꯃꯤꯡꯒꯧꯁꯤ ꯃꯅꯦꯝ ꯁꯛꯄꯤ ꯂꯥꯏꯔꯕꯤ ꯅꯨꯔꯥ ꯈꯝꯅꯨ ꯍꯧꯒꯠꯂꯦ
ngarang kuman mahakti pamba tanarubadagi khara ware aduna miti pange khambado hogatari macemna idu ningthau hogalo ade idu ningthau adi mopadu idu ningthau haina akoigi ariba akoigi londa nadu ningthau leibra haina sumaina mopa leibra habadi adumaina haina ba matamni korau mana namgani haina mama oibina adi korau mana namgani haidine numit thogla kanda hogat pase akoigi matamda su ahan singna numina namagadi yam dal lazy yam oibado yam adu na numit thoktrengay da aying manungsito adu bu yam na apaba fresh air na adumaina khanaraga ngangnarami nawa macha yakaiba adumna hodok chai nurai majai bema seba langba tawjare machin mokpa anigi khuman mangon khenjonglang mabu pokpa mapagi phampham adudi soktana nongyai madi phamjare mama oibi macemna ngangkhare mamagi sokte phampham maktudadi moigi mangsok phamen kaina khoigi ahna phamnanaba phambiramba ase moi sokte phamme ani sumdauna awabadi loidare onthokpani ha bidhi thamban haibi leirangna korau mangan thotli ngai ayukta da sakai jai thamban sina satpa matam se ayukta sakai ba tharo kowi leirang su ingba laija thaktu da ingba nungdang thabanda tharo sina thabanda yam pamba thabanda satpa thambana numitsi yam pamba asumaina mahakabi masamangna su magi thambalgi akoigi saite idana thambirami aduga tharogi su yamna phajaba describe haibadi mana thabal bungaujaba tharona thambalna akoigi khoimu bungaujaba aduga numit bungaujaba asigi phajaba khanda kaibya adugumba saite amasu idana thambirami ingba laija thaktuda ingba nungdang thabanda malang ichik tabada ingba thaja maruboi ingba thaja maithongbu sumna leirang sing yengjaduna sanajari khamnu kobi leirang se handak moirang leipakta satliba asidi onthokpagi nongdamni khoyum mana sinbada puksen kanba jogi brata kaya amana khangba waraga doba adi puksen kanba jogi adi chara kayam helaga brata tawba adi chada thaktana adu bhawbada kaya amana bhawbada khangba waraga doba adugumba mairakta salhan bire leirang ase masai thambanga tharoga pusala akana mana khamnu se amuk leirang na pusala akanda mairakta satpa leirang oihelin kre mana waba se khamnu popi mamadi khoyum laigi machani ngang kharai ma habidi khoyum laigi ningoni mama mapa leikhide ramgi sita kourabi ragu sagai gi mogi mapok adugumba sambot khoi bachatpada ngang kharakpa kaujaba moirang nupa amana hekpokpada ngariba angang ama oinadi khulakpani labuktagi adugumba khamnugi mamas mabu yokpa nupagi mingbu loduna ngang kharai ma yuren tompokpi koloi sumna kaubani lai ningol asi gibu khoikha nungda puduna ningthau sanai adubu pokpiramba khamnuni aidi mana sigi wari sida akoina amukhaktanga ai tawjage ngasagi puremba sina ngang kharai masi ma sadanba kaigi ningthaugi yathang pudan chatpada thengnara akan sida mana matamdudadi ningthau praja haibase hujik suni masi adum leiraga di su yamna di afaba phataba su lei aduga afaba na khit heliko aduna ngasagi puremba sina masi sarung hanba matamduda mana ngangkha lawai sidagi mana ngangkharai masi miwei laiwei tawdana kaino oiba thengnarapa adu mana madu phar akanda ningthauda taktaba yadaba aduna ningthaugi akoigi konung sida chatlaga iningthau ai sumain tawdana ai na phajarakpa nupi ama sini haina utpada
ꯅꯤꯡꯊꯧꯅ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗ ꯅꯤꯡꯊꯧꯗ ꯃꯥꯅꯗꯤ ꯃꯥꯅ ꯌꯥꯝ ꯄꯥꯝꯅ ꯃꯥꯒꯤ ꯑꯣꯏꯖꯒꯦꯅ ꯈꯟꯈ꯭ꯔꯕꯅꯦꯕ ꯑꯗꯩꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄꯒꯤ ꯌꯥꯊꯪꯗꯣ ꯃꯥꯅ ꯍꯤꯛꯇꯣꯛꯄ ꯉꯝꯗꯕ ꯍꯤꯛꯇꯣꯛꯅꯗꯦ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯒꯤ ꯀꯩꯅꯣꯁꯦ ꯉꯥꯡꯈꯔꯩꯃꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯅ ꯀꯩ ꯑꯃꯨꯛ ꯉꯥꯎꯔꯛꯄꯁꯤꯗ ꯄꯨꯔꯦꯝꯕꯅ ꯀꯩ 5 ꯐꯥꯗꯅ ꯍꯥꯏꯗꯤ ꯁꯤꯅ ꯅꯠꯇꯕ ꯀꯩ ꯃꯄꯥ ꯀꯩ ꯃꯃꯥ ꯀꯩ ꯃꯆꯥ 3 ꯍꯣꯏꯗꯅ ꯄꯣꯔꯛꯄꯁꯤꯗ ꯅꯤꯡꯊꯧꯅ ꯄꯦꯟꯃꯟꯈꯤꯗꯅ ꯅꯪꯅ ꯑꯄꯥꯝꯕ ꯂꯧ ꯍꯥꯏꯕꯁꯤꯗꯩꯁꯤꯗ ꯃꯥꯅ ꯑꯄꯥꯝꯕ ꯂꯧ ꯍꯥꯏꯔꯕꯅꯤꯅ ꯃꯥꯗꯤ ꯀꯔꯤꯝ ꯄꯥꯝꯗ꯭ꯔꯦꯅ ꯃꯥ ꯉꯁꯥꯏ ꯐꯥꯔꯛꯄ ꯅꯨꯄꯤ ꯉꯥꯡꯈꯔꯩꯃꯗꯣ ꯑꯗꯨ ꯅꯤꯡꯊꯧꯅ ꯃꯗꯨ ꯃꯇꯝꯗꯨꯗꯤ ꯃꯤꯁꯤꯡꯁꯦ ꯄꯨꯛꯆꯦꯜ ꯌꯥꯝ ꯆꯥꯎꯏꯀꯣ ꯌꯥꯝ ꯆꯥꯎꯈ꯭ꯔꯖꯥꯠꯅꯤ ꯑꯗꯩ ꯅꯤꯡꯊꯧꯅ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯗꯒꯗꯤ ꯌꯥꯝ ꯐꯖꯅ ꯇꯧꯏ ꯂꯝꯄꯥꯛ ꯂꯤꯂꯥꯗ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧꯒꯤ ꯔꯥꯅꯤꯁꯦ 6-7ꯁꯤ ꯃꯐꯤꯒ ꯂꯣꯏ ꯈꯨꯝꯖꯤꯜꯂ ꯃꯥ ꯄꯤꯅꯤꯡꯗꯕꯒꯤ ꯑꯗꯣ ꯄꯨꯔꯦꯝꯕꯅ ꯑꯍꯥꯟꯕ ꯄꯥꯏꯕ ꯃꯥ ꯃꯁꯛꯀꯁꯨ ꯎꯕ ꯅꯠꯇꯦ ꯑꯗꯣ ꯄꯥꯏꯕꯁꯤꯗ ꯉꯥꯡꯈꯔꯩꯃꯁꯤ ꯑꯣꯏꯔꯝꯕꯒꯤ ꯂꯤꯂꯥ ꯑꯃ ꯑꯩꯅ ꯎꯖꯍꯧꯏ ꯑꯗꯨ ꯂꯤꯂꯥꯗꯨ ꯃꯥꯅ ꯑꯗꯨꯒꯤ ꯂꯤꯂꯥꯗꯨꯒꯤ ꯋꯥꯔꯤꯗꯨ ꯃꯐꯝꯁꯤꯗꯁꯨ ꯑꯃꯨꯛ ꯂꯩꯔꯝꯂꯦ ꯑꯗꯨꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯄꯨꯔꯦꯝꯕ ꯁꯤꯅ ꯉꯥꯡꯈꯔꯩꯃꯁꯦ ꯄꯥꯏꯔꯨꯕ ꯀꯥꯟꯗ ꯍꯥꯡꯗꯣꯛꯑꯀꯥꯟꯗ ꯉꯥꯡꯈꯔꯩꯃꯁꯦ ꯑꯣꯏꯔꯝꯕꯗꯒꯤ ꯅꯤꯡꯊꯧꯅ ꯐꯔꯦ ꯑꯗꯨꯗꯤꯅ ꯃꯥꯅ ꯑꯋꯣꯡ ꯑꯋꯣꯟꯒ ꯆꯥꯎꯅ ꯄꯤꯔꯀꯥꯟꯗ ꯉꯥꯡꯈꯔꯩꯃꯁꯦ ꯀꯩꯅꯣꯗ ꯉꯁꯥꯏꯒꯤ ꯄꯨꯔꯦꯝꯕꯁꯤꯗ ꯂꯨꯍꯣꯡꯕꯤꯔꯛꯄꯅꯦꯕ ꯃꯥꯅ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅꯒ ꯌꯥꯝꯅ ꯀꯩꯅꯣꯒ ꯅꯠꯇꯦ ꯌꯦꯛꯅꯕꯒꯤ ꯃꯑꯣꯡꯗꯒ ꯇꯧꯗꯦꯀꯣ ꯅꯤꯡꯊꯧꯁꯤꯅ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯑꯎꯟꯁꯟꯁꯦ ꯉꯁꯥꯏꯒꯤ ꯈꯝꯕꯅ ꯐꯥꯗꯣꯔꯤꯕ ꯀꯥꯎꯁꯤꯁꯨ ꯃꯥꯒꯤ ꯑꯎꯟꯁꯟ ꯑꯣꯏꯅ ꯄꯤꯔꯛꯄꯅꯦ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧꯅ ꯍꯥꯏꯗꯤ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯁꯤꯅ ꯑꯗꯨꯒꯤ ꯀꯥꯎꯗꯨꯅꯤ ꯉꯁꯥꯏ ꯈꯝꯕꯅꯒ ꯐꯥꯔꯛꯀꯗꯣꯏꯁꯦ ꯑꯗꯨꯒꯤ ꯋꯥꯔꯤ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯃꯅꯨꯡꯁꯤꯗ ꯌꯥꯎꯗꯨꯅ ꯂꯩꯖꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯊꯣꯏꯕꯤ ꯄꯣꯛꯄꯤ ꯃꯃꯥꯗꯤ ꯈꯝꯅꯨ ꯃꯃꯥ ꯐꯪꯖꯗꯦ ꯊꯣꯏꯕꯤ ꯄꯣꯛꯄꯤ ꯃꯃꯥꯗꯤ ꯈꯝꯅꯨ ꯃꯃꯥ ꯐꯪꯖꯗꯦ ꯃꯄꯥꯔꯣꯝꯗ ꯍꯥꯏꯔꯒ ꯐꯝꯕꯥꯜ ꯃꯆꯥ ꯍꯥꯏꯕꯃꯛ ꯊꯣꯛꯆꯗꯕꯤ ꯊꯣꯏꯕꯤꯅꯤ ꯃꯥꯒꯤ ꯖꯨꯛꯅ ꯑꯣꯏꯕꯅ ꯊꯣꯏꯕꯤ ꯍꯥꯏꯕꯤꯗꯨ ꯀꯣꯔꯧꯒꯨꯝꯅ ꯉꯥꯟꯕꯅꯤ ꯃꯥꯒꯤ ꯃꯇꯝ ꯅꯠꯇꯕꯒꯤ ꯅꯨꯔꯥ ꯈꯝꯅꯨ ꯀꯧꯕꯤꯅ ꯑꯆꯤꯛꯄꯗ ꯏꯅꯨꯡ ꯃꯃꯩ ꯅꯤꯡꯗꯨꯡ ꯊꯥꯖꯒꯨꯝ ꯏꯪꯅ ꯂꯩꯈꯤꯕꯅꯤ ꯍꯥꯏꯗꯤ ꯃꯕꯥꯅꯤꯁꯦ ꯀꯩꯅꯣ ꯅꯠꯇꯦꯕ ꯊꯣꯏꯕꯤꯅ ꯍꯦꯛꯇ ꯃꯔꯥꯏꯕꯛ ꯐꯈꯤꯕ ꯅꯠꯇꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯃꯄꯣꯛ ꯐꯕ ꯅꯨꯄꯤꯗꯤ ꯑꯣꯏꯕ ꯑꯗꯨꯒ ꯈꯝꯅꯨꯁꯦ ꯑꯗꯨ ꯃꯥꯒꯤ ꯑꯋꯥꯕꯅ ꯃꯥꯏ ꯀꯔꯨꯟ ꯔꯁꯁꯤꯅꯅꯦ ꯃꯄꯨꯡ ꯑꯣꯏꯅ ꯍꯥꯏꯗꯤ ꯕꯤꯙꯤꯅ ꯇꯝꯃꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯂꯧꯅꯩ ꯃꯇꯝꯗꯨꯗ ꯐꯝꯕꯥꯜ ꯃꯆꯥ ꯍꯥꯏꯕꯃꯛ ꯊꯣꯛꯆꯗꯕꯤ ꯊꯣꯏꯕꯤꯅꯤ ꯂꯩꯔꯥꯡ ꯑꯣꯏꯕꯤꯁꯤꯡꯗꯨꯅ ꯇꯣꯡꯉꯨꯗꯨꯅ ꯎꯆꯦꯛꯅ ꯈꯥꯡꯅ ꯉꯝꯅ ꯍꯧꯅꯗꯦ ꯁꯝꯂꯥꯡ ꯀꯣꯏꯀꯛꯅꯔꯤꯕꯤ ꯅꯨꯔꯥ ꯂꯩꯔꯥꯡ ꯑꯣꯏꯔꯤꯕꯤ ꯋꯥꯈꯔꯦꯗ ꯈꯝꯅꯨꯗꯣ ꯏꯆꯟ ꯏꯅꯤꯡ ꯍꯥꯏꯗꯨꯅ ꯀꯔꯤ ꯈꯪꯖꯗꯗꯨꯅ ꯂꯩꯖꯒꯗꯧꯕ ꯈꯝꯅꯨꯅ ꯃꯃꯥꯏ ꯐꯝꯐꯝ ꯂꯥꯡꯗ ꯑꯩꯗꯤ ꯃꯥꯅ ꯂꯩꯁꯥꯅ ꯌꯥꯝꯅ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯒꯗꯧꯕ ꯃꯇꯝꯗꯨꯗ ꯃꯥꯗꯤ ꯈꯝꯕꯒꯤ ꯃꯃꯥ ꯁꯛꯅ ꯃꯥꯒꯤ ꯃꯃꯥꯒꯤ ꯐꯝꯐꯝꯗꯨꯗ ꯐꯝꯃꯒ ꯃꯃꯥꯒꯤ ꯃꯊꯧꯗꯨ ꯇꯧꯕꯗꯣ ꯑꯗꯨꯕꯨꯅꯤ ꯁꯦꯟꯇꯦꯟꯁꯁꯤꯅ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯤꯁꯦ ꯑꯁꯤ ꯄꯨꯝꯕ ꯈꯜꯂꯒ ꯏꯃꯥ ꯏꯄꯥ ꯂꯩꯔꯤꯗꯤ ꯑꯩꯅ ꯉꯥꯡꯉꯣꯏꯗꯧꯅꯤꯀꯣ ꯍꯣ ꯏꯃꯥ ꯍꯥꯏꯗꯨꯅ ꯆꯤꯟꯗꯤ ꯊꯣꯛꯇꯦ ꯃꯃꯤꯠꯇ ꯄꯤꯒꯤ ꯏꯔꯥ ꯍꯧꯔꯛꯏ ꯃꯗꯨ ꯅꯤꯡꯊꯧ ꯌꯦꯡꯗꯨꯅ ꯏꯗꯨ ꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯈꯝꯕ ꯀꯧꯔꯛꯏ ꯏꯃꯥ ꯁꯛꯄꯤ ꯏꯆꯦꯝꯍꯜ ꯀꯔꯤꯅꯣꯅꯦ ꯏꯃꯥꯕꯣ ꯀꯩꯗꯧꯔꯤꯕꯒꯦꯅꯦ ꯏꯆꯦꯝꯒꯤ ꯑꯋꯥꯕꯁꯤꯕꯨ ꯀꯣꯛꯂꯒꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯄꯨꯛꯅꯤꯡ ꯀꯔꯤ ꯂꯥꯡꯕꯒꯦ ꯈꯝꯕ ꯆꯣꯡꯊꯩ ꯐꯝꯐꯝꯗꯒꯤ ꯃꯆꯦ ꯃꯥꯡꯗ ꯀꯨꯡꯗꯨꯅ ꯍꯪꯖꯔꯛꯏ ꯃꯆꯦꯝꯗ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯕꯤꯗꯤ ꯂꯩꯇꯦ ꯃꯥꯡꯒꯣꯟ ꯂꯥꯡꯗꯨꯗ ꯃꯅꯥꯏ ꯃꯈꯩ ꯎꯕꯗ ꯏꯉꯛꯉꯛꯏ ꯀꯔꯤꯅꯣ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯅꯤꯁꯦ ꯅꯨꯡꯉꯥꯏꯕꯕꯨ ꯍꯩꯇ꯭ꯔꯕꯣꯏ ꯃꯇꯝ ꯀꯨꯏꯅ ꯋꯥꯔꯛꯄ ꯑꯗꯨꯅ ꯆꯤꯟꯖꯥꯡ ꯑꯣꯏꯗꯨꯅ ꯀꯞꯅ ꯅꯨꯡꯉꯥꯏꯔꯕꯣꯏꯔꯦ ꯅꯨꯡꯉꯥꯏꯕꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯅꯤꯡꯊꯧꯀꯥꯗꯤ ꯑꯣꯏꯌꯨ ꯍꯥꯏꯗ꯭ꯔꯕꯁꯨ ꯄꯥꯝꯗ꯭ꯔꯦ ꯈꯝꯕ ꯑꯣꯏꯖꯅꯤꯡꯉꯦꯗꯣ ꯅꯤꯡꯊꯧꯅꯕꯨ ꯀꯩꯗꯧꯅꯤ ꯍꯥꯏꯗꯤ ꯈꯝꯕꯅ ꯃꯗꯩꯗꯨꯗ ꯄꯤꯔꯛꯏꯕ ꯃꯅꯥꯏ ꯃꯁꯟ ꯑꯗꯒꯤ ꯄꯤꯔꯛꯏꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛꯁꯦ ꯈꯝꯕ ꯑꯣꯏꯅ ꯑꯣꯏꯅꯤꯡꯉꯦ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯗ꯭ꯔꯦꯅ ꯀꯜꯄꯅꯥ ꯇꯧꯔꯤꯅꯤ ꯈꯝꯕ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯁꯤꯗ ꯅꯨꯡꯉꯥꯏꯇꯔꯤꯕ
ꯑꯅꯤꯁꯤꯒꯤ ꯃꯕꯨꯛꯇ ꯃꯇꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅꯤ ꯁꯨꯝꯅ ꯉꯥꯡꯅꯩ ꯀꯅꯥꯅ ꯈꯤꯇꯤ ꯍꯛꯃꯟꯈꯔꯦꯗ ꯍꯥꯏꯅ ꯁꯥꯎꯅꯔꯛꯄꯁꯨ ꯌꯥꯎꯏ ꯅꯨꯡꯉꯥꯏꯕ ꯍꯩꯇꯕꯒꯤꯅꯤꯀꯣ ꯅꯨꯡꯁꯤ ꯀꯅꯥꯅ ꯃꯃꯥꯏ ꯈꯜꯂꯨꯕꯗ ꯈꯝꯅꯨ ꯆꯤꯝꯕꯥꯟ ꯂꯦꯡꯉꯤ ꯋꯥꯉꯥꯡ ꯊꯣꯛꯄ ꯉꯝꯖꯗꯦ ꯃꯃꯥꯏ ꯆꯦꯡꯂꯧ ꯑꯗꯣ ꯁꯪꯁꯪ ꯎꯔꯛꯏ ꯃꯥꯗꯤ ꯂꯣꯏ ꯈꯪꯍꯧꯕꯅꯤꯅ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯎꯕꯗ ꯃꯄꯥꯏ ꯃꯨꯔꯇꯤ ꯑꯣꯏꯈꯔꯦ ꯈꯝꯕ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯉꯒ ꯃꯗꯨ ꯅꯤꯡꯊꯧ ꯎꯕꯗ ꯍꯥꯏꯕ ꯃꯗꯨ ꯅꯤꯡꯊꯧꯗꯤ ꯃꯄꯥꯁꯤ ꯎꯕꯗ ꯃꯄꯥꯏ ꯃꯨꯔꯇꯤ ꯑꯣꯏꯈ꯭ꯔꯦꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯥꯗꯨꯒꯤ ꯃꯨꯔꯇꯤ ꯑꯣꯏꯅ ꯈꯟꯈ꯭ꯔꯦꯕ ꯈꯝꯕ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯉꯒ ꯈꯨꯃꯟ ꯏꯕꯨꯡꯉꯣ ꯏꯆꯦꯝꯍꯜ ꯄꯂꯦꯝ ꯄꯟꯊꯧ ꯂꯩꯔꯤꯉꯩ ꯉꯥꯡꯉꯣꯏꯗꯅꯤ ꯏꯆꯦꯝꯅ ꯑꯩꯒꯤ ꯏꯆꯦ ꯏꯕꯦꯝꯃ ꯇꯥꯛꯄꯤꯌꯨ ꯁꯦꯠꯅꯤꯡ ꯆꯥꯅꯤꯡ ꯑꯄꯨꯝꯕ ꯅꯤꯡꯕ ꯊꯨꯡꯕꯤꯔꯛꯇꯕ ꯅꯗꯨ ꯅꯤꯡꯊꯧ ꯌꯣꯛꯄꯗ ꯕꯤꯈꯥ ꯁꯤꯈꯥ ꯇꯧꯔꯛꯄ ꯕꯤꯈꯥ ꯁꯤꯈꯥ ꯇꯧꯕꯗꯤ ꯅꯤꯕꯗꯣ ꯕꯤꯈꯥ ꯍꯥꯏꯗꯤ ꯕꯤꯈꯥ ꯁꯤꯈꯥ ꯇꯧꯕ ꯀꯥꯏꯕ ꯂꯣꯟꯁꯦ ꯍꯧꯖꯤꯛꯀꯤ ꯃꯣꯗꯔꯟ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯁꯤꯡꯅ ꯌꯥꯝꯅ ꯈꯪꯕꯗ ꯋꯥꯒꯗꯕ ꯑꯗꯨꯅ ꯕꯤꯈꯥ ꯁꯤꯈꯥ ꯇꯧꯕ ꯃꯥꯅ ꯃꯤꯒꯤ ꯊꯣꯡꯖꯤꯟꯗ ꯆꯪꯉꯀꯥꯟꯗ ꯃꯥꯅ ꯉꯁꯤꯗꯤ ꯑꯩ ꯐꯧ ꯁꯨꯒꯦ ꯉꯁꯤꯗꯤ ꯑꯩꯗꯤ ꯅꯣꯏꯅ ꯇꯧꯔꯤꯉꯩ ꯇꯧꯒꯦ ꯑꯩꯒꯤ ꯏꯄ꯭ꯋꯥꯒꯤ ꯁꯪꯒꯣꯝ ꯈꯤꯇ ꯄꯤꯕꯤꯌꯨ ꯀꯥꯏꯅ ꯃꯥꯅ ꯁꯪꯒꯣꯝ ꯊꯛꯄ ꯃꯇꯝꯗꯣ ꯑꯗꯨꯗꯒ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯅꯦ ꯁꯤꯗ ꯀꯕꯤꯅ ꯄꯜꯂꯤꯁꯦ ꯑꯩꯅ ꯉꯝꯕ ꯃꯈꯩꯗꯪ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯏꯃꯥ ꯁꯛꯄꯤ ꯇꯥꯛꯄꯤꯔꯣ ꯏꯆꯦꯝ ꯀꯩꯁꯨ ꯋꯥꯠꯇꯔꯦ ꯍꯥꯏꯗꯤ ꯃꯧꯄ꯭ꯋꯥꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯔꯦ ꯂꯣꯏꯅꯃꯛ ꯐꯪꯍꯟꯕ ꯉꯝꯃꯅꯤ ꯑꯗꯣ ꯃꯆꯦꯗꯨꯗ ꯃꯥꯏ ꯑꯄꯥꯝꯕ ꯍꯪꯖꯔꯤꯕ ꯃꯗꯨ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯅꯣꯡꯌꯥꯏ ꯅꯪꯒꯤꯗꯃꯛꯇꯤ ꯏꯆꯦꯝ ꯂꯩꯃ ꯏꯕꯦꯝꯃ ꯂꯦꯡꯕꯤꯔꯛꯂꯦ ꯑꯩꯒꯤꯗ ꯏꯆꯟ ꯂꯩꯃ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯊꯣꯏꯕꯤꯁꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅꯤ ꯅꯤꯡꯊꯧꯃꯛꯅ ꯄꯣꯛꯄ ꯅꯠꯇ꯭ꯔꯒꯁꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯂꯩꯇꯦ ꯃꯆꯥ ꯁꯛꯅ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯕꯗꯤ ꯄꯋꯥꯔ ꯈꯨꯗꯤꯡꯃꯛ ꯄꯤꯔꯀꯥꯟꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯏꯆꯟ ꯂꯩꯃ ꯏꯕꯦꯝꯃ ꯂꯦꯡꯕꯤꯔꯛꯂꯦ ꯑꯩꯒꯤꯗ ꯃꯁꯤ ꯈꯪꯉꯤ ꯑꯁꯤꯁꯨ ꯇꯥꯂꯣꯏ ꯇꯨꯊꯤ ꯇꯨꯝꯐꯥꯏꯅ ꯂꯪꯃꯥꯏ ꯇꯦꯡꯅ ꯌꯨꯝꯒꯥꯕ ꯑꯁꯨꯝ ꯍꯥꯏꯅꯩ ꯏꯕꯨꯡꯉꯣ ꯁꯥꯒꯩ ꯅꯥꯇꯩ ꯇꯤꯟꯕꯗ ꯂꯩꯕꯥꯛ ꯐꯝꯕꯥꯜ ꯑꯃꯗ ꯍꯩꯅꯥꯏ ꯁꯨꯡꯅꯥꯏꯗꯕ ꯍꯥꯏꯅꯩ ꯋꯥꯐꯝ ꯑꯁꯤꯃ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯏꯆꯦꯝ ꯄꯥꯝꯃꯤ ꯏꯕꯨꯡꯉꯣ ꯃꯃꯥꯡꯉꯩꯗ ꯍꯩꯖꯤꯡ ꯄꯨꯔꯦ ꯅꯪ ꯀꯔꯤ ꯍꯥꯏꯕꯒꯦ ꯃꯃꯥꯡꯉꯩꯗ ꯍꯩꯖꯤꯡꯒꯁꯨ ꯄꯨꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯅ ꯄꯨꯈ꯭ꯔꯦ ꯑꯗꯨ ꯏꯆꯦꯝ ꯏꯕꯦꯝꯃ ꯑꯩꯅ ꯏꯆꯦꯒꯤ ꯌꯥꯀꯥ ꯌꯦꯡꯕ ꯃꯇꯥꯡ ꯆꯥꯅ ꯍꯥꯏꯖꯕ ꯅꯠꯇꯦ ꯅꯗꯨ ꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯤꯕ ꯌꯥꯊꯪꯗꯣ ꯌꯥꯝꯅ ꯄꯥꯝꯖꯔꯦ ꯑꯩꯅ ꯑꯗꯨꯗꯤ ꯏꯄꯥ ꯏꯕꯨꯡꯉꯣꯗ ꯆꯠꯂꯦ ꯏꯆꯦꯝ ꯊꯣꯏꯕꯤꯗ ꯏꯕꯦꯝꯃ ꯋꯥꯡꯒꯣꯟ ꯆꯅꯨ ꯌꯥꯏꯐꯕꯤ ꯋꯥꯡꯒꯣꯟ ꯆꯅꯨ ꯅꯤꯡꯊꯧꯒꯤ ꯍꯦꯛ ꯏꯁꯦ ꯋꯥꯡꯒꯣꯟ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯥꯏꯇꯜ ꯑꯃ ꯋꯥꯡꯒꯣꯟ ꯆꯅꯨ ꯑꯣꯏꯗꯤ ꯅꯨꯄꯤꯗꯣ ꯋꯥꯡꯒꯣꯟ ꯍꯥꯏꯗꯤ ꯈꯨꯜꯂꯛꯀꯤ ꯀꯩꯅꯣꯗ ꯀꯧꯕ ꯀꯃꯟ ꯅꯦꯝ ꯅꯠꯇꯦ ꯑꯗ ꯅꯤꯡꯊꯧꯃꯛꯅ ꯍꯦꯛ ꯄꯣꯛꯆꯕ ꯅꯤꯡꯊꯧꯃꯛꯅ ꯍꯦꯛ ꯃꯆꯥ ꯑꯣꯏꯅ ꯈꯟꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯋꯥꯡꯒꯣꯟ ꯆꯅꯨ ꯌꯥꯏꯐꯕꯤ ꯍꯥꯏꯁꯤ ꯊꯣꯏꯕꯤꯕꯨꯅꯤ ꯈꯨꯃꯟ ꯆꯅꯨ ꯈꯩꯌꯣꯏꯔꯣꯟ ꯅꯣꯡꯌꯥꯏ ꯆꯅꯨ ꯄꯣꯟꯖꯦꯝꯕꯤ ꯏꯅꯝꯃ ꯏꯕꯦꯝꯃ ꯆꯥꯅ ꯊꯛꯅ ꯄꯨꯝꯅꯃꯛꯇꯣ ꯁꯦꯅꯨ ꯅꯄꯨ ꯅꯅꯥꯏꯅ ꯇꯧꯔꯝꯃꯨꯀꯣ ꯏꯕꯦꯝꯃ ꯏꯅꯝꯃꯗꯤ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏ ꯉꯥꯏꯍꯥꯛ ꯌꯧꯔꯨꯒꯦ ꯐꯅꯤ ꯏꯅꯝꯃ ꯏꯕꯦꯝꯃ ꯍꯥꯏꯔꯦ ꯊꯣꯏꯕꯤ ꯁꯦꯅꯨꯅ ꯁꯣꯝꯗ ꯑꯗꯨꯝ ꯅꯣꯝꯍꯧꯔꯦ ꯈꯝꯅꯨ ꯊꯣꯡꯂꯦꯟ ꯇꯝꯈꯔꯦ ꯀꯦꯅ ꯃꯧꯅ ꯆꯠꯆꯗꯦ ꯅꯅꯥꯏ ꯑꯃ ꯂꯣꯏꯅꯗꯦ ꯍꯥꯟꯅꯩ ꯂꯝꯖꯥ ꯑꯇꯥꯛꯅꯩ ꯃꯔꯨ ꯂꯩꯗ ꯂꯨꯛꯊꯖꯩ ꯂꯩꯆꯤꯜꯂꯛꯀꯤ ꯊꯥꯖꯒꯨꯝ ꯂꯥꯛꯏ ꯏꯃꯣꯠ ꯃꯣꯠꯅ ꯑꯗꯨꯝ ꯊꯣꯡꯂꯦꯟꯕꯤ ꯑꯅꯤꯅ ꯍꯧꯏ ꯉꯟꯇꯥ ꯑꯅꯤꯗꯣ ꯈꯨꯃꯟ ꯃꯥꯏꯗ ꯆꯠꯅꯕ ꯉꯥꯡꯅꯔꯝꯃꯤ ꯃꯥꯡꯒꯣꯟꯗ ꯍꯥꯏꯗꯤ ꯈꯨꯃꯟ ꯍꯥꯏꯕꯗꯤ ꯈꯝꯕꯁꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯅꯤꯅ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯅꯃꯛ ꯃꯄꯥ ꯃꯃꯥ ꯁꯛꯇꯅ ꯃꯣꯏꯅ ꯂꯣꯏꯅ ꯌꯦꯡꯕꯤꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯆꯠꯀꯦ ꯍꯥꯏꯅ ꯉꯥꯡꯅꯔꯝꯕ ꯑꯗꯨꯒꯤ ꯁꯦꯟꯇꯦꯟꯁꯇꯨꯅꯤ ꯍꯥꯟꯅꯩ ꯂꯝꯖꯥ ꯑꯇꯥꯛꯅꯩ ꯃꯔꯨ ꯂꯩꯗ ꯂꯨꯛꯊꯖꯩ ꯂꯩꯆꯤꯜꯂꯛꯀꯤ ꯊꯥꯖꯒꯨꯝ ꯂꯥꯛꯏ ꯏꯃꯣꯠ ꯃꯣꯠꯅ ꯑꯗꯨꯝ ꯊꯣꯡꯂꯦꯟꯕꯤ ꯑꯅꯤ ꯍꯧꯏ ꯉꯟꯇꯥ ꯑꯅꯤꯗꯣ ꯈꯨꯃꯟ ꯃꯥꯏꯗ ꯆꯠꯅꯕ ꯉꯥꯡꯅꯔꯝꯃꯤ ꯃꯥꯡꯒꯣꯟꯗ ꯑꯍꯜ ꯑꯅꯤ ꯎꯕꯗ ꯈꯝꯅꯨ ꯈꯣꯏꯗꯧ ꯐꯨꯛꯈꯔꯦ ꯃꯄꯥ ꯃꯃꯥꯏ ꯃꯒꯨꯟꯗꯨꯕꯨ ꯃꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯑꯁꯨꯝ ꯀꯨꯏꯔꯒ ꯒꯨꯟ ꯍꯦꯟꯒꯠꯂꯛꯏ ꯍꯥꯏꯕ ꯙꯔꯃ ꯂꯩꯕ ꯃꯆꯥꯗꯤ ꯈꯝꯅꯨ ꯈꯝꯕ ꯑꯅꯤꯅ ꯊꯣꯛꯑꯦ ꯈꯝꯅꯨ ꯀꯞꯈꯔꯦ
ꯅꯣꯡꯒꯥ ꯈꯔꯕ ꯄꯂꯦꯝ ꯄꯟꯊꯧ ꯅꯤꯡꯁꯤꯡꯉꯤ ꯁꯨꯃꯥꯡ ꯆꯤꯊꯦꯛ ꯌꯧꯕꯗ ꯈꯝꯅꯨ ꯃꯄꯤ ꯇꯩꯊꯣꯛꯏ ꯃꯆꯥ ꯂꯥꯛꯄ ꯎꯕꯗ ꯊꯣꯡꯂꯦꯟꯕꯤꯅ ꯀꯣꯟꯗꯨꯅ ꯄꯨꯁꯤꯟꯕꯤꯔꯦ ꯈꯝꯅꯨꯕꯨ ꯑꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯆꯥꯗꯒꯨꯝ ꯏꯃꯣꯝ ꯏꯕꯦꯝꯃ ꯀꯞꯄꯕꯣ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯍꯥꯏꯅ ꯆꯦꯡꯂꯧ ꯆꯨꯞꯈꯔꯦ ꯃꯄꯥ ꯃꯃꯥ ꯑꯅꯤꯅ ꯈꯝꯕ ꯂꯨꯍꯣꯡꯅꯕꯒꯤ ꯋꯥꯔꯝ ꯑꯗꯨ ꯇꯝꯖꯔꯦ ꯃꯄꯥ ꯃꯃꯥ ꯑꯅꯤꯗ ꯑꯩꯗꯤ ꯈꯝꯕ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯋꯥꯔꯝꯗꯨ ꯇꯝꯃꯦ ꯏꯄꯥ ꯈꯣꯏꯁꯨ ꯈꯜꯂꯝꯃꯤ ꯏꯃꯣꯝ ꯂꯥꯛꯄꯅ ꯍꯥꯜꯂꯦꯗꯣ ꯌꯣꯡ ꯅꯃꯥ ꯌꯥꯍꯧ ꯊꯦꯡ ꯉꯟꯇꯥ ꯆꯠꯂꯨ ꯍꯥꯏꯔꯒ ꯃꯥꯅꯅꯤꯅꯦ ꯏꯄꯥꯗꯤ ꯉꯔꯥꯡꯅ ꯆꯠꯂꯣ ꯍꯥꯏꯕ ꯈꯪꯉꯦ ꯏꯄꯥ ꯅꯃꯥꯟꯒ ꯇꯥꯟꯅꯔꯛꯀꯦ ꯂꯥꯛꯂꯒꯦ ꯅꯃꯥ ꯅꯆꯥ ꯌꯧꯔꯝꯃꯣ ꯑꯔꯩ ꯃꯈꯩ ꯄꯨꯈꯔꯣ ꯅꯪꯒꯤ ꯉꯥꯛꯅꯤ ꯏꯄꯥꯏꯗꯤ ꯊꯥꯗꯣꯛꯀꯅꯤ ꯌꯨꯝ ꯑꯁꯤ ꯅꯅꯥꯏꯁꯤꯡ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯦ ꯅꯍꯣꯏ ꯋꯥꯔꯛꯑꯣ ꯑꯩꯗꯤ ꯃꯌꯥꯝꯁꯦ ꯍꯥꯏ ꯃꯨꯕ ꯏꯕꯨꯡꯉꯣ ꯆꯠꯂꯣ ꯅꯇꯥꯎꯒ ꯏꯆꯟꯒ ꯃꯕꯥꯏ ꯐꯩꯔꯣꯏꯖꯥꯝꯕꯁꯨ ꯊꯤꯜꯂꯦ ꯀꯧꯔꯨ ꯌꯧꯗ꯭ꯔꯤꯕ꯭ꯔꯥ ꯌꯧꯔꯦ ꯑꯩꯒ꯭ꯌꯥ ꯍꯥꯏꯗꯨꯅ ꯅꯣꯡꯊꯣꯟ ꯃꯌꯨꯝ ꯊꯨꯡꯈꯔꯦ ꯅꯣꯡꯊꯣꯟꯕꯤ ꯅꯣꯡꯊꯣꯟꯕ ꯇꯥꯟꯅꯔꯝꯃꯤ ꯈꯝꯅꯨꯒꯤ ꯋꯥ ꯈꯨꯃꯟ ꯃꯧꯄ꯭ꯋꯥꯒꯤꯗꯤ ꯂꯣꯏꯔꯦ ꯕꯦꯔꯥ ꯂꯩꯇꯔꯦ ꯏꯃꯧ ꯏꯕꯦꯝꯃꯕꯨ ꯂꯨꯍꯣꯡꯅꯕ ꯇꯧꯕꯅꯤ ꯉꯥꯡꯅꯔꯤꯉꯩ ꯑꯁꯤꯗ ꯃꯨꯕ ꯆꯔ ꯆꯪꯗꯨꯅ ꯊꯣꯡꯂꯦꯟꯗ ꯄꯥꯎ ꯇꯝꯃꯨꯔꯦ ꯊꯣꯡꯂꯦꯟꯒꯤ ꯄꯥꯎ ꯇꯝꯃꯨꯔꯦ ꯊꯣꯡꯂꯦꯟꯒꯤꯗ ꯅꯣꯡꯊꯣꯟꯕ ꯂꯥꯛꯑꯦ ꯅꯣꯡꯊꯣꯟꯕꯤꯁꯨ ꯃꯀꯨ ꯊꯨꯡꯉꯗ꯭ꯔꯤꯉꯩꯗ ꯃꯅꯥꯏ ꯃꯁꯟ ꯈꯔꯒ ꯈꯝꯅꯨ ꯃꯌꯨꯝ ꯌꯧꯈꯔꯦ ꯊꯣꯡꯂꯦꯟꯕꯤꯗꯤ ꯂꯩꯍꯧꯔꯦ ꯊꯣꯡꯂꯦꯟ ꯆꯥꯎꯕ ꯑꯅꯤꯅꯦ ꯇꯥꯂꯣꯏ ꯑꯅꯤ ꯃꯔꯤꯅꯦ ꯐꯩꯔꯣꯏꯖꯥꯝꯕ ꯃꯆꯥꯅꯦ ꯃꯔꯤ ꯋꯥꯇꯥꯅꯔꯛꯏ ꯊꯣꯡꯂꯦꯟꯕꯤꯅ ꯏꯆꯥꯅ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯕꯨ ꯅꯤꯉꯣꯟ ꯑꯩꯅ ꯍꯧꯗꯣꯛꯏ ꯍꯥꯏꯅ ꯋꯥꯔꯧꯒꯅꯨ ꯍꯥꯏꯅ ꯉꯥꯡꯅꯔꯝꯕꯕꯨ ꯀꯔꯝ ꯀꯥꯎꯅꯤ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯁꯤꯅꯆꯤꯡꯕ ꯋꯥꯗꯒꯤ ꯉꯥꯡꯅꯔꯛꯏ ꯋꯥꯐꯝꯁꯤ ꯊꯣꯡꯂꯦꯟꯒꯤꯗ ꯗꯔꯕꯥꯔ ꯑꯣꯏꯅ ꯐꯝꯕ ꯀꯥꯡꯕꯨꯁꯤ ꯃꯈꯜ ꯑꯣꯏꯔꯛꯏ ꯀꯥꯡꯕꯨ ꯐꯝꯗꯨꯅ ꯈꯨꯃꯟ ꯃꯒꯨꯟ ꯉꯥꯡꯅꯕ ꯑꯁꯤꯗꯗ ꯅꯠꯇꯔꯦ ꯃꯣꯏꯔꯥꯡ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯅꯤ ꯈꯝꯕ ꯍꯥꯏꯕꯅ ꯎꯆꯦꯛ ꯋꯥꯌꯥ ꯐꯥꯎꯕꯁꯦ ꯅꯥꯝꯕꯨ ꯑꯣꯏꯅ ꯁꯣꯟꯅꯈ꯭ꯔꯦ ꯈꯝꯕ ꯑꯣꯏꯅ ꯁꯣꯟꯅꯈ꯭ꯔꯦꯕ ꯊꯣꯡꯂꯦꯟ ꯆꯥꯎꯕ ꯇꯥꯂꯣꯏꯁꯤꯡꯁꯤꯅ ꯅꯨꯡꯉꯥꯏꯈꯤꯕꯅ ꯄꯥꯟꯗꯝ ꯑꯃ ꯂꯩꯇꯔꯦ ꯆꯥꯎꯕꯅ ꯏꯇꯥꯎ ꯃꯟꯇ꯭ꯔꯤ ꯀꯔꯤ ꯋꯥꯕ ꯂꯩꯔꯤꯕꯒꯦ ꯅꯣꯡꯊꯣꯟ ꯀꯔꯤ ꯈꯔꯗꯤ ꯋꯥꯔꯤ ꯏꯇꯥꯎ ꯀꯔꯤꯅ ꯀꯞꯄ ꯅꯣꯛꯄ ꯍꯥꯏꯕꯁꯦ ꯃꯆꯤꯟ ꯃꯅꯥꯎꯅꯤꯗꯣ ꯍꯣ ꯃꯥꯅꯤ ꯏꯇꯥꯎ ꯑꯗꯨꯕꯨ ꯑꯅꯤ ꯌꯣꯛꯄ ꯉꯝꯃꯔꯣꯏ ꯃꯅꯥꯎꯗꯨꯗ ꯃꯌꯣꯛꯑꯣ ꯀꯞꯄ ꯍꯥꯏꯕ ꯑꯍꯟꯗꯣ ꯇꯥꯟꯊꯣꯛꯈꯔꯣ ꯃꯟꯇ꯭ꯔꯤꯕꯨ ꯑꯩꯗꯤ ꯀꯞꯄꯒ ꯅꯣꯛꯄꯒꯁꯦ ꯀꯞꯄ ꯑꯣꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯣ ꯑꯗꯣ ꯑꯍꯟꯗꯨ ꯑꯣꯏꯅ ꯑꯩꯗꯤ ꯅꯣꯛꯄ ꯀꯞꯄ ꯍꯩꯅꯗꯦꯕ ꯀꯞꯄꯒ ꯅꯣꯛꯄꯒ ꯃꯆꯤꯟ ꯃꯅꯥꯎꯅꯦꯅ ꯐꯥꯒꯤ ꯇꯧꯅꯔꯦ ꯑꯅꯤ ꯐꯥꯒꯤ ꯇꯧꯅꯕ ꯋꯥꯉꯥꯡ ꯑꯁꯤ ꯇꯥꯔꯒ ꯇꯥꯂꯣꯏ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯣꯛꯆꯩ ꯑꯅꯤ ꯑꯗꯨꯁꯨ ꯃꯔꯤ ꯑꯁꯤꯅ ꯆꯥꯟꯅꯅ ꯄꯥꯟꯗꯝ ꯂꯩꯇꯦ ꯊꯃꯣꯏꯗꯤ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯌꯥꯏ ꯊꯣꯡꯂꯦꯟꯅ ꯇꯥꯎꯅꯦ ꯏꯇꯥꯎ ꯃꯅꯥꯎ ꯌꯣꯛꯎ ꯀꯞꯅꯤꯡꯕ ꯃꯌꯥꯝꯕ ꯊꯥꯗꯣꯛꯈꯣ ꯍꯥꯏ ꯃꯆꯦꯝ ꯍꯥꯟꯅ ꯄꯣꯛꯄꯅ ꯍꯣꯡꯗꯅ ꯀꯔꯤ ꯍꯥꯏꯅ ꯈꯝꯕ ꯍꯣꯡꯒꯗꯒꯦ ꯍꯟꯗꯛꯀꯤꯁꯦ ꯃꯇꯥ ꯑꯃ ꯍꯥꯏꯕꯗꯨꯅꯤ ꯅꯣꯡꯃ ꯅꯤꯅꯤ ꯈꯝꯕꯕꯨ ꯍꯥꯟꯈꯤꯕꯅ ꯆꯨꯝꯃꯣꯏꯗ꯭ꯔꯣ ꯈꯜꯂꯨ ꯅꯣꯡꯊꯣꯟꯕ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯆꯦꯅ ꯍꯥꯟꯅ ꯍꯣꯡꯕ ꯑꯩ ꯈꯝꯕꯅ ꯍꯥꯟꯅ ꯍꯣꯡꯉꯒꯗꯤꯅ ꯑꯃꯨꯛꯁꯨ ꯙꯔꯃꯒꯤ ꯂꯣꯝꯗ ꯑꯃꯨꯛ ꯈꯟꯅꯔꯛꯄ ꯋꯥꯁꯤ ꯇꯥꯕꯗ ꯅꯣꯡꯊꯣꯟꯕꯤ ꯅꯨꯡꯉꯥꯏꯔꯦꯗ ꯏꯇꯥꯎꯕꯨ ꯇꯥꯗ ꯏꯕꯨꯡꯉꯣ ꯅꯨꯡꯉꯥꯏꯔꯦ ꯖꯒꯣꯏ ꯁꯥꯔꯦ ꯑꯅꯤꯗꯣ ꯖꯒꯣꯏ ꯁꯥꯔꯦ ꯍꯥꯏꯕꯁꯦ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯋꯥꯍꯩꯅꯤ ꯖꯒꯣꯏ ꯊꯦꯛꯄ ꯇꯧꯔꯨꯗꯦ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ ꯍꯥꯏꯔꯤꯅꯦ ꯖꯒꯣꯏ ꯁꯥꯔꯦ ꯍꯥꯏꯁꯦ ꯑꯗꯣ ꯍꯔꯥꯎꯖꯈꯔꯦ ꯍꯥꯏꯕꯒꯤ ꯋꯥ ꯇꯥꯅꯤ ꯑꯩꯈꯣꯏ ꯑꯗꯨꯅ ꯄꯥꯝꯃꯦ ꯊꯣꯏꯗꯣꯛꯅ ꯁꯨꯝ ꯍꯥꯏꯅꯔꯦ ꯈꯨꯌꯣꯟ ꯄꯥꯟꯖꯤ ꯉꯥꯡꯈꯔꯥꯛꯄ ꯄꯥꯟꯖꯤ ꯀꯦꯀ꯭ꯔꯦ ꯍꯟꯕ ꯑꯍꯨꯝ ꯑꯁꯦ ꯀꯧꯔꯨꯔꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯀꯨꯊꯤ ꯌꯦꯡꯅꯕꯗꯣ ꯀꯨꯊꯤ ꯌꯦꯡꯅꯗꯅ ꯅꯨꯄꯥ ꯅꯨꯄꯤ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕ ꯌꯦꯡꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯟꯖꯤꯅ ꯌꯦꯡꯉꯦꯕ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯌꯦꯡꯕ ꯌꯥꯗꯦꯕ ꯍꯧꯖꯤꯛꯀꯥꯟꯗꯗꯤ ꯌꯥꯝꯅ ꯗꯤꯁꯑꯣꯔꯗꯔꯗ ꯂꯩꯈ꯭ꯔꯕꯅꯤ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯩꯅꯣꯒ ꯇꯧꯋꯦ ꯆꯍꯤꯒꯁꯦ ꯑꯣꯟꯊꯣꯛꯅꯕꯒ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯅ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯅꯤꯡꯁꯤꯡꯉꯛꯑꯦ ꯃꯇꯥꯡꯁꯤꯗ ꯑꯗ ꯃꯣꯏ ꯄꯥꯟꯖꯤ ꯑꯍꯨꯝ ꯀꯧꯔꯨꯔꯦ ꯑꯗꯨꯋꯥꯏꯗꯨꯗꯒꯗꯤ ꯌꯥꯝꯅ ꯑꯔꯥꯟꯕꯒꯗꯤ ꯇꯧꯅꯗ꯭ꯔꯤꯕ ꯃꯇꯝꯅꯤꯀꯣ ꯀꯂꯤꯁꯤ ꯂꯥꯛꯑꯀꯥꯟꯗꯗꯤ ꯃꯤꯁꯤꯡꯁꯦ ꯑꯆꯨꯝꯕꯁꯨ ꯑꯝꯇ ꯉꯥꯡꯅꯤꯡꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯑꯣꯏꯕꯖꯥꯠꯅꯤ ꯑꯉꯝꯕꯒꯤ ꯒꯨꯟꯗꯨꯅꯦ ꯈꯝꯕ ꯅꯨꯡꯁꯤꯕꯒꯤꯅꯦ ꯂꯥꯛꯏ ꯍꯔꯥꯎꯅꯦ ꯄꯛꯅ ꯋꯥꯏꯅ ꯌꯦꯡꯕꯗ ꯍꯣꯗꯦ ꯁꯨꯝꯅ ꯑꯃꯠꯇ ꯀꯥꯂꯦꯟ ꯊꯥꯒꯤ ꯁꯤꯒꯗꯧꯕ 5ꯅꯤ ꯂꯩꯔꯤꯉꯩꯗ ꯀꯕꯣꯂꯣꯏꯗꯩ ꯂꯥꯛꯄꯅꯤ ꯍꯨꯝꯅꯤ ꯀꯪꯂꯥ ꯕꯤꯆꯥ ꯅꯤꯅꯤꯗ ꯀꯩ ꯐꯥꯕꯅꯤ ꯄꯥꯡꯈꯠꯂꯛꯄ ꯏꯔꯥꯏꯗ
ꯐꯔꯦ ꯍꯥꯏꯅ ꯅꯨꯃꯤꯠ ꯄꯤꯅꯈꯔꯦ ꯄꯥꯟꯖꯤꯁꯤꯡꯅ ꯑꯩ ꯄꯥꯡꯈꯠꯂꯛꯄ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯔꯅꯤꯃꯥ ꯊꯥꯁꯤꯅ ꯂꯩꯔꯤꯁꯦ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯁꯤ ꯄꯥꯡꯈꯠꯂꯛꯄ ꯍꯥꯏꯕꯗꯤ ꯄꯨꯔꯅꯤꯃꯥ ꯂꯥꯛꯀꯗꯧꯕ ꯃꯇꯝꯁꯤꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯐꯅ ꯑꯩꯈꯣꯏꯒꯤ ꯀꯟꯁꯦꯞꯇ ꯍꯥꯏꯗꯤ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯄꯥꯡꯈꯠꯂꯛꯄ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯊꯥꯁꯦ ꯄꯨꯔꯅꯤꯃꯥ ꯑꯣꯏ ꯐꯨꯜ ꯃꯨꯟ ꯑꯣꯏꯒꯗꯕ ꯃꯇꯝꯁꯦ ꯂꯥꯛꯄꯗ ꯄꯥꯟꯖꯤꯁꯤꯡꯅ ꯄꯤꯈ꯭ꯔꯦ ꯈꯝꯕꯗꯒꯤ ꯕꯥꯇꯣꯟ ꯍꯧꯔꯦ ꯍꯥꯏꯔꯦ ꯆꯥꯎꯕ ꯊꯣꯡꯂꯦꯟꯅ ꯃꯅꯥꯏ ꯃꯁꯟ ꯑꯔꯩꯕ ꯂꯣꯏꯅ ꯂꯣꯏꯔꯗꯨꯅ ꯈꯝꯕꯒꯤꯗ ꯂꯩꯈꯔꯦ ꯊꯧꯔꯥꯡ ꯄꯨꯝꯕ ꯇꯧꯈꯔꯦ ꯑꯍꯟꯕ ꯁꯪ ꯃꯈꯟꯅꯤ ꯑꯔꯩꯕꯗꯤ ꯁꯦꯝꯕꯁꯨ ꯊꯧꯔꯥꯡ ꯄꯨꯝꯂꯣꯏ ꯂꯣꯏꯈꯔꯦ ꯄꯟꯊꯧ ꯍꯥꯛꯇꯛꯇꯒꯤ ꯁꯔꯨꯛ ꯀꯌꯥ ꯍꯦꯟꯈꯔꯦ ꯅꯤꯟ ꯈꯣꯡꯕ ꯑꯁꯤꯁꯨ ꯂꯦꯞꯇꯦ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯈꯤꯗ꯭ꯔꯦ ꯊꯣꯡꯂꯦꯟ ꯆꯥꯎꯕ ꯀꯥꯈꯔꯦ ꯁꯅꯥꯆꯣꯔꯣꯟ ꯈꯨꯔꯝꯈ꯭ꯔꯦ ꯅꯤꯡꯊꯧ ꯍꯦꯟꯅ ꯄꯥꯝꯃꯤ ꯅꯤꯡꯊꯧꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯖꯨꯕꯔꯥꯖ ꯌꯧꯈꯔꯦ ꯇꯣꯜꯂꯤ ꯖꯨꯕꯔꯥꯖ ꯑꯩꯗꯤ ꯇꯔꯥ ꯄꯣꯛꯄ ꯅꯠꯇꯕ ꯏꯃꯣꯝ ꯏꯆꯥ ꯏꯕꯦꯝꯃ ꯂꯣꯏꯗ ꯊꯥꯔꯨꯏ ꯑꯩꯁꯤꯅ ꯂꯥꯟꯖꯗꯕ ꯅꯣꯡꯌꯥꯏꯕꯨ ꯁꯥꯃꯨꯈꯣꯡꯗ ꯌꯦꯠꯂꯨꯏꯀꯣ ꯍꯥꯏꯅ ꯖꯨꯕꯔꯥꯖꯗꯣ ꯃꯕꯨꯛ ꯅꯧꯕ ꯑꯉꯥꯡꯒꯨꯝ ꯀꯞꯂꯦ ꯅꯤꯡꯁꯤꯡꯅ ꯊꯣꯡꯂꯦꯟ ꯆꯥꯎꯕ ꯑꯅꯤꯅ ꯏꯄꯨ ꯑꯅꯤ ꯇꯥꯕꯤꯌꯨ ꯅꯤꯡꯊꯧ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯗꯨꯅꯁꯨ ꯂꯥꯛꯏꯕ ꯑꯣꯏꯕꯤꯔꯤꯕ ꯍꯧꯖꯤꯛꯁꯨ ꯇꯨꯡꯗꯁꯨ ꯑꯗꯨ ꯃꯉꯥꯏꯗꯣ ꯄꯥꯡꯒꯜ ꯁꯌꯦꯡ ꯑꯣꯏꯕꯤꯅꯤ ꯑꯩꯅ ꯍꯥꯏꯕ ꯈꯥꯛꯄꯤꯅꯨ ꯌꯥꯝꯕꯨꯡ ꯑꯅꯤ ꯏꯄꯨ ꯑꯅꯤꯅ ꯐꯔꯦ ꯍꯥꯏꯕꯗ ꯂꯣꯏꯔꯦꯗꯣ ꯈꯨꯃꯟ ꯃꯥꯗꯤ ꯏꯆꯥꯅꯤ ꯊꯣꯏꯕꯤ ꯑꯗꯨꯅ ꯏꯃꯧꯅꯤ ꯅꯤꯡꯊꯧ ꯏꯆꯤꯟ ꯏꯅꯥꯎꯅ ꯑꯃꯅ ꯊꯔꯩ ꯀꯨꯝꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯛꯅ ꯏꯊꯧ ꯇꯧꯍꯧꯒꯗꯕꯅꯤ ꯍꯥꯏꯅ ꯖꯨꯕꯔꯥꯖꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯊꯃꯣꯏ ꯁꯣꯛꯅ ꯂꯥꯎꯈ꯭ꯔꯦ ꯁꯤꯅꯤ ꯀꯧꯕ ꯂꯥꯏꯗꯨꯅ ꯆꯀ꯭ꯔꯤ ꯑꯃ ꯇꯧꯕꯣꯏꯔꯦ ꯈꯜꯂꯦ ꯃꯌꯥꯝ ꯑꯗꯨꯁꯨ ꯖꯨꯕꯔꯥꯖꯅ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯦ ꯆꯣꯔꯣꯟꯗ ꯍꯥꯏꯌꯨ ꯏꯅꯥꯎ ꯀꯔꯤꯅꯣ ꯆꯣꯔꯣꯟ ꯀ꯭ꯔꯤꯄꯥ ꯇꯧꯕꯤꯌꯨ ꯏꯄꯨꯈꯣꯏꯁꯨ ꯇꯥꯕꯤꯌꯨ ꯏꯃꯣꯝ ꯊꯣꯏꯕꯤ ꯃꯍꯥꯛꯅ ꯌꯦꯡꯉꯝꯗꯔꯦ ꯑꯩꯈꯣꯏꯕꯨ ꯁꯤꯁꯨ ꯏꯔꯝ ꯆꯠꯅꯅꯤ ꯏꯆꯥ ꯅꯠꯇꯦ ꯑꯁꯤꯁꯨ ꯈꯨꯃꯟ ꯃꯌꯨꯝ ꯅꯥꯛꯇꯗꯤ ꯂꯩꯅ ꯂꯨꯍꯣꯡꯕ ꯍꯥꯏꯕ ꯑꯁꯤ ꯑꯃꯇꯪ ꯑꯩꯍꯥꯛꯄꯨ ꯑꯄꯪꯕ ꯖꯨꯕꯔꯥꯖ ꯁꯅꯥꯆꯣꯔꯣꯟ ꯑꯩꯈꯣꯏꯒꯤꯗꯤ ꯅꯤꯖꯒꯦꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏ ꯅꯤꯡꯊꯧꯅ ꯏꯄꯨꯈꯣꯏ ꯁꯥꯅꯧ ꯇꯣꯟꯅ ꯅꯤꯔꯤꯕ ꯑꯩꯒ꯭ꯌꯥ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯊꯣꯏꯅ ꯄꯥꯝꯃꯤ ꯏꯅꯤꯡꯊꯧ ꯏꯅꯥꯎ ꯐꯔꯦꯗꯣ ꯃꯝꯍꯥꯟ 14ꯒ ꯂꯣꯏꯅꯗꯨꯅ ꯏꯆꯥꯕꯨ ꯈꯨꯃꯟ ꯌꯨꯝꯗꯩ ꯂꯧꯔꯨꯔꯣ ꯑꯩꯗꯤ ꯈꯨꯃꯟ ꯌꯨꯝꯗ ꯂꯩꯔꯒ ꯂꯨꯍꯣꯡꯕꯗꯨ ꯄꯥꯝꯗꯕꯒꯤ ꯐꯣꯡꯗꯣꯛꯄ ꯌꯥꯝꯅ ꯐꯣꯔꯃꯦꯂꯤꯇꯤꯗꯨꯅꯤ ꯍꯥꯏꯅ ꯌꯥꯊꯪ ꯇꯥꯎꯊꯔꯦ ꯁꯅꯥꯔꯨꯄꯥ ꯗꯣꯂꯥꯏꯅꯦ ꯆꯣꯡ ꯁꯦꯛꯄꯤꯟ ꯊꯣꯏꯕꯤꯒꯤꯅꯦ ꯄꯣꯠꯂꯣꯏ ꯁꯨꯅ ꯄꯨꯗꯨꯅ ꯅꯤꯡꯊꯧ ꯇꯥꯂꯣꯏ ꯃꯝꯍꯥꯟꯁꯤꯡ ꯇꯝꯄꯥꯛꯌꯨꯝꯒꯤ ꯅꯤꯄꯥꯟꯅꯦ ꯐꯩꯖꯥ ꯆꯩꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡ ꯀꯥꯡꯕꯨ ꯊꯨꯡꯈꯔꯦ ꯈꯨꯃꯟ ꯃꯔꯥꯟꯌꯥꯏꯗꯨꯗ ꯃꯤꯑꯣꯏ ꯄꯣꯛꯄ ꯍꯥꯏꯕꯁꯦ ꯕꯤꯁ꯭ꯋ ꯄꯤꯇꯥꯒꯤ ꯕꯤꯁ꯭ꯋ ꯍꯥꯏꯗꯤ ꯇꯥꯏꯕꯪꯄꯥꯟꯅ ꯕꯤꯁ꯭ꯋ ꯇꯥꯏꯕꯪ ꯍꯥꯏꯕꯅꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯕꯨꯅꯤ ꯃꯥꯅ ꯕꯤꯁ꯭ꯋ ꯍꯥꯏꯅ ꯄꯤꯇꯥꯒꯤ ꯊꯧꯖꯥꯟ ꯄ꯭ꯔꯀꯤꯇꯤꯒꯤ ꯁꯤꯛꯈ꯭ꯌꯥ ꯅꯠꯇꯅ ꯀꯩꯁꯨ ꯑꯣꯏꯕ ꯅꯠꯇꯦ ꯕꯤꯁ꯭ꯋ ꯄꯤꯇꯥꯒꯤ ꯀ꯭ꯔꯤꯄꯥꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯥꯕ ꯎꯕ ꯍꯥꯏꯕꯁꯦ ꯌꯦꯡꯅꯅꯕ ꯏꯃꯤꯠꯅꯦ ꯈꯟꯅꯅꯕ ꯋꯥꯈꯜꯅꯦ ꯑꯃꯝ ꯑꯉꯥꯟ ꯑꯅꯤꯒꯤ ꯄꯥꯝꯕꯩ ꯑꯅꯤ ꯄꯤꯕꯤꯔꯤ ꯑꯁꯤꯅ ꯈꯣꯔꯖꯩ ꯀꯣꯔꯕꯥꯛꯅꯤ ꯈꯣꯔꯖꯩ ꯍꯥꯏꯗꯤ ꯈꯨꯠꯇ ꯄꯥꯏꯕꯗꯣ ꯀꯣꯂꯣꯝ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯄꯦꯟꯁꯤꯜ ꯀꯣꯂꯣꯝ ꯑꯣꯏꯕ ꯌꯥꯔꯦ ꯈꯣꯔꯖꯩ ꯈꯨꯠꯇ ꯄꯥꯏ ꯀꯣꯔꯕꯥꯛ ꯃꯥꯡꯗ ꯊꯥ ꯍꯥꯏꯗꯤ ꯀꯣꯔꯕꯥꯛꯁꯤꯅ ꯏꯁꯤꯟꯅꯅꯕ ꯍꯥꯏꯗꯤ ꯃꯇꯝꯗꯨꯒꯤ ꯆꯠꯅꯕꯤꯀꯣ ꯑꯁꯤꯅꯆꯤꯡꯕ ꯑꯁꯤꯅ ꯈꯣꯔꯖꯩ ꯀꯣꯔꯕꯥꯛ ꯍꯥꯏꯕꯁꯦ ꯑꯅꯤꯁꯤ ꯑꯩꯈꯣꯏꯅ ꯃꯩꯇꯩꯂꯣꯟꯅꯤ ꯑꯇꯣꯞꯄ ꯂꯣꯟ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯣꯔꯖꯩ ꯈꯨꯠꯇ ꯄꯥꯏ ꯀꯣꯔꯕꯥꯛ ꯃꯥꯡꯗ ꯊꯥ ꯍꯥꯏꯔꯒꯗꯤ ꯈꯨꯠꯇ ꯀꯣꯂꯣꯝ ꯄꯥꯏꯔꯒ ꯑꯩꯈꯣꯏ ꯏꯅꯅꯕ ꯃꯇꯝꯗꯨꯒꯤ ꯁ꯭ꯂꯦꯠ ꯍꯥꯏꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯎꯅꯥꯅꯆꯤꯡꯕꯗ ꯑꯩꯈꯣꯏ ꯏꯕꯒꯤ ꯃꯇꯝ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯀꯣꯔꯕꯥꯛꯁꯤ ꯎꯅꯥꯅ ꯑꯣꯏꯗꯣꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯅ ꯆꯦꯅ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯕ꯭ꯂꯦꯛꯕꯣꯔꯗꯇꯁꯨ ꯃꯇꯝꯗꯨꯒꯤ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯕ꯭ꯂꯦꯛꯕꯣꯔꯗꯇꯁꯨ ꯕ꯭ꯂꯦꯛꯕꯣꯔꯗ ꯑꯣꯏꯗ꯭ꯔꯦ ꯋꯥꯏꯠ ꯕꯣꯔꯗ ꯍꯥꯏꯕꯅꯦ ꯀꯔꯤꯅꯦ ꯑꯗꯨꯅ ꯏꯅꯅꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯅ ꯀꯣꯔꯕꯥꯛ ꯑꯗ ꯈꯣꯔꯖꯩ ꯍꯥꯏꯁꯤꯅ ꯑꯗꯨ ꯏꯅꯅꯕ ꯈꯨꯠꯂꯥꯏ ꯍꯥꯏꯕꯗꯤ ꯕꯣꯏ ꯀꯣꯂꯣꯝ ꯑꯗꯒꯤ ꯆꯣꯛ ꯗꯁꯇꯔ ꯄꯥꯝꯕꯩ ꯑꯅꯤ ꯑꯁꯤꯇꯅ ꯖꯤꯕ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯃꯀꯣꯛ ꯑꯣꯏꯕ ꯍꯥꯏꯗꯨꯅ ꯁꯣꯟꯅ ꯁꯛꯅꯔꯤꯕꯅꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯄꯣꯛꯄ ꯁꯤꯕ ꯍꯥꯏꯕꯗꯣ ꯁꯤꯛꯈ꯭ꯌꯥ ꯄꯤꯔꯤ ꯑꯩꯈꯣꯏꯗ ꯂꯥꯏꯔꯤꯛ ꯑꯅꯤ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯍꯥꯏꯕ ꯑꯁꯤꯗꯤ ꯄ꯭ꯔꯀꯤꯇꯤꯒꯤꯅ ꯂꯤꯂꯥꯅꯤ ꯃꯤꯑꯣꯏꯕꯒꯤꯅ ꯃꯄꯣꯛꯅꯤ ꯃꯤꯒ ꯂꯥꯏꯒ ꯑꯅꯤꯅ ꯁꯥꯍꯤꯇ꯭ꯌ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯄꯣꯠꯆꯪ ꯑꯣꯏꯅ ꯊꯣꯛꯏ
ꯄ꯭ꯔꯀꯤꯇꯤꯒꯤ ꯂꯤꯂꯥꯗ ꯚꯥꯕꯣꯛ ꯑꯣꯏꯖꯔꯒꯅ ꯂꯤꯂꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯇꯥꯟꯖꯥ ꯎꯖ ꯇꯥꯖꯔꯨꯗꯨꯅ ꯚꯥꯕꯣꯛ ꯑꯗꯨꯒꯤ ꯃꯃꯤꯠꯇ ꯇꯥꯕ ꯄꯤ ꯑꯗꯨ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯔꯨꯅꯤ ꯚꯥꯕꯣꯛꯁꯤ ꯀꯞꯄꯤꯝꯅꯤ ꯂꯤꯂꯥꯁꯤ ꯅꯨꯡꯉꯥꯏꯔꯛꯑꯒꯗꯤ ꯃꯥꯏ ꯋꯥꯈꯜꯗꯨꯗ ꯑꯗꯨꯗ ꯆꯪꯈꯤꯗꯅ ꯂꯥꯏꯒꯤ ꯃꯃꯤꯡ ꯐꯥꯎꯔꯕ ꯀꯨꯕꯦꯔꯒꯤ ꯂꯪꯒꯩꯗ ꯂꯥꯏꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯁꯣꯔꯥꯔꯦꯟꯒꯤ ꯀꯣꯅꯨꯡꯗ ꯁꯪꯁꯥꯔꯒꯤ ꯃꯄꯥꯅꯤ ꯅꯥꯔꯥꯟ ꯂꯛꯁꯃꯤ ꯅꯥꯔꯥꯟ ꯍꯥꯏꯗꯤ ꯂꯟꯒꯤ ꯃꯄꯨꯁꯦ ꯒꯣꯗꯦꯁ ꯑꯣꯐ ꯋꯦꯜꯊ ꯍꯥꯏꯕ ꯑꯗ ꯂꯛꯈꯤ ꯅꯥꯔꯥꯟ ꯂꯛꯁꯃꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗꯒꯤ ꯁꯝꯖꯜꯂꯛꯄꯅꯤ ꯑꯅꯤꯒꯤ ꯒꯣꯂꯨꯛ ꯍꯥꯏꯕ ꯑꯗꯨꯗ ꯂꯟꯒꯤ ꯃꯄꯨ ꯑꯣꯏꯔꯕꯤ ꯂꯛꯁꯃꯤ ꯃꯥꯒꯤ ꯂꯛꯈꯤ ꯃꯥꯒꯤ ꯄꯨꯀꯩꯗ ꯍꯥꯏꯁꯦ ꯂꯛꯁꯃꯤꯅꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯅꯤ ꯐꯪꯗꯦ ꯄꯥꯡꯒꯟ ꯃꯤꯠꯌꯦꯡ ꯁꯣꯜꯂꯕ ꯃꯤꯑꯣꯏꯕꯗꯤ ꯇꯣꯜꯂꯕ ꯃꯥꯒꯤ ꯈꯥꯡꯄꯣꯛꯁꯪꯗꯨꯒꯤ ꯋꯥꯒꯤ ꯀꯥꯡꯊꯛ ꯆꯔꯨꯂꯛ ꯍꯤꯞꯅꯐꯝ ꯈꯥꯗ ꯁꯥꯍꯤꯇ꯭ꯌ ꯃꯅꯤ ꯃꯍꯥꯛꯇꯤ ꯐꯪꯉꯤ ꯈꯨꯖꯣꯛꯄꯨ ꯍꯥꯏꯗꯤ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯂꯪꯒꯩꯗꯁꯨ ꯁꯥꯍꯤꯇ꯭ꯌꯁꯤ ꯂꯩꯇꯦ ꯍꯥꯏꯕ ꯂꯥꯏꯔꯕ ꯃꯤꯒꯤ ꯏꯪꯈꯣꯜ ꯆꯥꯎꯒꯣꯏꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯁꯥꯍꯤꯇ꯭ꯌ ꯀꯧꯕꯤ ꯂꯩꯔꯥꯡ ꯁꯥꯠꯂꯤ ꯐꯨꯒꯥꯏ ꯐꯨꯒꯥꯏꯅ ꯍꯥꯏꯗꯤ ꯂꯥꯏꯔꯕ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯃꯤꯗꯨꯅ ꯏꯊꯣꯔꯛꯄꯗꯣ ꯑꯁꯤꯗꯩꯁꯤꯗ ꯃꯥꯅ ꯂꯥꯏꯔꯕ ꯃꯤꯒꯤ ꯏꯪꯈꯣꯜ ꯆꯥꯎꯒꯣꯏꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯁꯥꯍꯤꯇ꯭ꯌ ꯀꯧꯕꯤ ꯂꯩꯔꯥꯡꯅ ꯁꯥꯠꯂꯤ ꯐꯨꯒꯥꯏꯅ ꯑꯝꯕ꯭ꯔꯥꯄꯨꯔꯒꯤ ꯀꯣꯅꯨꯡꯗ ꯅꯟꯗꯣꯟ ꯀꯥꯅꯣꯟ ꯂꯩꯀꯣꯜꯗ ꯐꯪꯗꯦ ꯑꯩꯗꯤ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯒꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒ ꯍꯩꯕꯒꯁꯤꯁꯨ ꯄꯪꯊꯣꯛ ꯊꯣꯛꯇꯦ ꯑꯗꯨꯒꯨꯝꯕꯁꯨ ꯃꯥꯒꯤ ꯄ꯭ꯔꯚꯥꯕꯁꯤꯗ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯁꯤ ꯌꯥꯎꯏ ꯑꯗꯨꯅ ꯃꯁꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯩꯔꯥꯡ ꯁꯥꯍꯤꯇ꯭ꯌ ꯍꯥꯏꯕ ꯂꯩ ꯑꯁꯤꯕꯨ ꯀꯔꯤ ꯃꯆꯨ ꯃꯥꯟꯕꯒꯦ ꯃꯅꯥ ꯀꯌꯥ ꯄꯥꯟꯕꯒꯦ ꯃꯄꯥꯟ ꯀꯌా ꯆꯥꯎꯕꯒꯦ ꯍꯪꯂꯕꯗ ꯇꯥꯛꯅꯕ ꯆꯞ ꯆꯥꯕ ꯄ꯭ꯔꯃꯥꯟꯗꯤ ꯃꯃꯤꯡꯁꯤꯃ ꯍꯥꯏꯔꯒ ꯈꯪꯅꯅꯕ ꯄꯣꯠꯁꯛꯇꯣ ꯃꯤꯅ ꯁꯦꯝꯕ ꯑꯣꯏꯕꯅ ꯌꯥꯎꯗꯦ ꯂꯥꯏꯒꯤ ꯈꯨꯠꯁꯦꯝꯗ ꯊꯣꯛꯏꯕ ꯂꯤꯂꯥ ꯑꯗꯨꯒ ꯌꯦꯡꯉꯤꯕ ꯚꯥꯕꯣꯛ ꯑꯗꯨꯒ ꯆꯩꯔꯛ ꯂꯝꯗꯝ ꯑꯗꯨꯗ ꯑꯅꯤ ꯑꯁꯤ ꯁꯝꯅꯅ ꯚꯥꯕꯣꯛꯇꯨꯒꯤ ꯊꯃꯣꯏꯒꯤ ꯂꯣꯛꯅꯨꯡꯗꯒꯤ ꯍꯧꯔꯛꯄ ꯊꯃꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯂꯥꯏꯖꯗꯨꯅ ꯊꯨꯝꯃꯕ ꯏꯇꯣꯞ ꯇꯣꯞꯄ ꯅꯍꯥꯛꯅ ꯎꯈꯤꯕꯗ ꯏꯄꯥꯛ ꯑꯁꯤꯗ ꯁꯥꯠꯂꯤꯕ ꯊꯔꯣ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨꯅꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯩꯔꯥꯡ ꯍꯥꯏꯔꯤꯕ ꯁꯤꯡꯌꯦꯜ ꯂꯩꯁꯛꯁꯤꯡꯗꯣ ꯃꯇꯝ ꯀꯨꯏꯅ ꯏꯔꯤꯕ ꯄꯟꯅ ꯏꯀꯣꯏ ꯀꯣꯏꯔꯕ ꯂꯝꯗꯝꯗꯨꯒꯤ ꯉꯥꯁꯤꯡꯅ ꯏꯅꯧ ꯏꯈꯣꯡ ꯂꯥꯛꯄꯗꯤ ꯂꯥꯡꯇꯛꯅꯕ ꯊꯋꯥꯏꯅꯤ ꯈꯣꯌꯨꯝ ꯃꯥꯒꯤ ꯅꯣꯡꯗꯝꯅ ꯀꯨꯝꯒꯤ ꯏꯅꯧ ꯇꯥꯔꯛꯂꯦ ꯄꯜ ꯑꯗꯨ ꯅꯝꯈꯥꯏꯔꯦ ꯍꯥꯏꯗꯤ ꯏꯅꯧ ꯇꯥꯔꯛꯑꯦ ꯏꯁꯤꯡ ꯆꯥꯎꯔꯛꯄꯗ ꯄꯟ ꯊꯤꯡꯉꯝꯕꯒ ꯅꯝꯈꯥꯏꯔꯦ ꯇꯣꯔꯩ ꯇꯨꯈꯨꯟ ꯏꯟꯗꯨꯅ ꯍꯥꯗꯣꯔꯛꯂꯦ ꯉꯥꯁꯤꯡꯗꯨ ꯏꯅꯧ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯅꯧꯕ ꯍꯨꯞꯅ ꯂꯛꯇꯨꯗ ꯂꯥꯏꯖ ꯏꯅꯧ ꯑꯗꯨꯗ ꯑꯊꯦꯜ ꯑꯔꯨ ꯈꯪꯗꯅ ꯆꯠꯅꯔꯛꯄ ꯑꯗꯨꯗꯤ ꯃꯤꯠ ꯇꯥꯅꯔꯦ ꯌꯦꯡꯕꯗ ꯑꯌꯦꯡꯕꯅ ꯅꯨꯡꯉꯥꯏꯔꯤꯕ ꯑꯆꯠꯄꯅ ꯄꯦꯟꯅꯕ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯉꯁꯤꯗꯤ ꯃꯣꯏꯔꯥꯡ ꯉꯥꯉꯧ ꯂꯝꯗꯝꯗ ꯀꯣꯅꯨꯡ ꯏꯕꯦꯝꯃꯁꯤꯡꯅ ꯈꯧꯔꯥꯡꯕꯗꯣ ꯊꯣꯏꯕꯤꯕꯨ ꯀꯣꯛꯅꯈꯔꯦ ꯎꯅꯔꯦ ꯑꯌꯦꯡꯕꯅ ꯄꯦꯟꯅꯔꯦ ꯍꯥꯏꯗꯤ ꯃꯥꯅ ꯌꯥꯝꯅ ꯃꯃꯜ ꯂꯩꯔꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯕꯗ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯀꯕꯤꯅ ꯇꯧꯕꯤꯔꯝꯃꯤ ꯑꯌꯦꯡꯕꯅ ꯄꯦꯟꯅꯔꯦ ꯂꯥꯏꯖ ꯏꯅꯧ ꯑꯣꯏꯕꯤꯗꯤ ꯃꯖꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯅ ꯃꯃꯥꯁꯤꯡꯅ ꯂꯦꯝꯂꯩ ꯑꯣꯏ ꯍꯔꯥꯎꯅꯕꯅ ꯂꯣꯏꯔꯦ ꯍꯥꯏꯗꯤ ꯃꯅꯤꯡ ꯊꯨꯡꯅꯔꯕꯅꯤꯅ ꯍꯔꯥꯎꯅꯔꯦ ꯀꯞꯅꯩ ꯅꯣꯛꯅꯩ ꯄꯨꯝꯌꯥꯟ ꯑꯣꯏꯅ ꯌꯥꯅꯔꯦ ꯍꯥꯏꯗꯤ ꯃꯤ ꯂꯣꯏ ꯌꯥꯅꯔꯦꯕ ꯌꯥꯗꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯋꯥꯔꯝ ꯑꯁꯤ ꯍꯥꯏꯅꯈ꯭ꯔꯦ ꯊꯣꯡꯂꯦꯟ ꯆꯥꯎꯕ ꯑꯅꯤꯅ ꯍꯥꯏꯔꯦ ꯋꯥꯁꯤ ꯊꯣꯏꯕꯤꯅ ꯌꯥꯝꯅ ꯐꯔꯦ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯅ ꯍꯥꯏꯕ ꯋꯥ ꯑꯗꯨꯕꯨꯗꯤ ꯏꯀꯨꯏ ꯌꯥꯊꯪ ꯑꯁꯤꯅ ꯑꯔꯨꯕꯅꯤ ꯍꯥꯏꯖꯈꯤ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯄꯗ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯃꯌꯨꯝꯗ ꯂꯩꯔꯀꯥꯟꯗ ꯃꯥ ꯂꯨꯍꯣꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯃꯃꯥ ꯅꯤꯄꯥꯟ ꯑꯗꯨꯅ ꯃꯝꯍꯥꯟ 14ꯗ ꯊꯧꯒꯜ ꯂꯥꯡꯒꯟ ꯄꯨꯝꯕꯒ ꯁꯦꯛꯄꯤꯟ ꯗꯣꯂꯥꯏꯗ ꯀꯥꯈ꯭ꯔꯦ ꯃꯄꯥꯝ ꯀꯣꯅꯨꯡ ꯁꯅꯥꯆꯣꯔꯣꯟ ꯌꯧꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯥꯁꯦ ꯃꯌꯨꯝꯗ ꯄꯣꯔꯛꯑꯦꯕ ꯊꯣꯏꯕꯤ ꯂꯧꯈꯠꯂꯨꯕꯗ ꯃꯝꯍꯥꯟ ꯃꯍꯥꯔꯥꯅꯤꯅꯦ ꯃꯥꯕꯨ ꯄꯣꯛꯄꯤ ꯃꯃꯥ ꯌꯦꯡꯈꯨꯔꯥꯡꯕꯤ ꯀꯧꯕꯤꯗꯦ ꯑꯩꯗꯤ ꯊꯣꯏꯕꯤ ꯄꯣꯛꯄ ꯃꯃꯥꯁꯤ ꯌꯦꯡꯈꯨꯔꯥꯡꯕꯤ ꯀꯧꯏ ꯑꯗ ꯌꯥꯎꯗꯦ ꯑꯅꯤ ꯑꯁꯤꯗ ꯃꯆꯥꯏ ꯆꯦꯡꯂꯧ ꯎꯗꯕ ꯂꯣꯏꯗꯥ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯍꯥꯔꯥꯅꯤ ꯃꯝꯍꯥꯟꯅ ꯊꯣꯏꯕꯤ ꯀꯣꯟꯅ ꯀꯞꯈꯔꯦ ꯍꯨꯏꯒꯣꯏꯁꯤꯡ ꯌꯦꯟꯒꯣꯏ ꯅꯥꯟꯅ ꯃꯆꯥꯏ ꯃꯥꯏꯊꯣꯡ ꯆꯨꯞꯈꯔꯦ ꯅꯤꯡꯊꯧ ꯁꯅꯥ ꯄꯨꯛꯅꯤꯡꯗ ꯑꯃꯣꯟꯕ ꯂꯩꯔꯥꯡꯁꯤꯡꯒꯨꯝꯅ ꯅꯧꯖꯔꯤꯕꯤ ꯏꯆꯥꯕꯨ ꯀꯕꯣ ꯆꯦꯜꯂꯕꯥꯛ ꯂꯛꯇ ꯊꯥꯔꯨꯏꯗꯀꯣ ꯏꯆꯥꯕꯨ ꯅꯧꯖꯔꯤꯕꯤ ꯃꯈꯣꯡꯅ ꯀꯔꯝ ꯆꯠꯂꯨꯔꯤꯒꯕ ꯈꯜꯂꯨꯕꯗ ꯀꯞꯈꯔꯦ ꯃꯃꯣꯝ ꯊꯣꯏꯕꯤ ꯀꯣꯟꯗꯨꯅ
na Singkhubana kapimni Nura thoibi masabu ningthau maharani na lana chupire hokibabu khallaga kapi adubu ngasidagi khanaraga amuk haraunai amuk kapi amuk no ngasi moirang lila sigi mathakta lila ama oirei Nura magi maranyai wangon singda thilakle wangon sangda sangai dia ngasai leinaraba yumdo masala haibagi pau adu tajabada engkurangbi mamane Singkhubadi mapaga chenthorakle anido sanjen bungi yangbi pau mama mapa anido uktu turai aidi mana tuba do thun tubai di yang kana tuba tina tabak tang yamna tension leibagi masa uning badagi phingna chenjarakpada isa bu aina kari laina insin biribano kaboloida tharuba imom ibema ibabu haina Singkhu kablai engkurang bina isabu ithanungdai sattana khoyum kanai khujinna ima ibema ha thoibi lamdam kaida leiruba haina kap tuna chensilakle thoibi tamna mama mapa ubada ibema sungau khare marik makon khangkhri dre dolai thaktagi chongthare sanai leiteng apumba loina pumchai sai hore Nura chensin khiduna mapai makhongda turure samu khongi numitto inung singkhai mamangda Nura sori makhutsu pairaduna thokiba numittu dai thoibidi tampagimda laikhidre kuire bagi mamangda yam kuina kainaraba kangladagi adumma khamba magi mayumda thakibani bichada khamba laikannabada khamba mayumnaktagi inung ama lendana kaukhatlaga Singkhuba masaloida thabani kabodagi karakle mapai nakta laktare kumbi leisok pungdagi langoi mabu tongduna yaukre kuman naktuda roidang kuire udaba ahum asi unaba ngasi koro asida kapna khiba asidi uche waya phawani kaple makhoi mataudu urakpada mayamdu mama mapa anina yetka oiga konduna manai mayam yomduna Singkhu sagai yaukhare Singkhu bagi sangai di yum haiba Singkhu sangai yaukhare mapai hojang aduda thadoi makhongna mana hek thangjilakpada inkon aduda horiba sangoi hekon leikongi marei tamna leiramba mapung phadaba latol leirang sigangnaramba sanau makai mamagi makhom thaklamdaba una sing apumba pamel kuchu thoktaramba aidi uwa punamak adugumba awabaduda yauba adugi kalpanani mikuba sigi manungda lairang phongphong sakaire di mayamdu loi harauramnina sanau singna changduna mamai makhom thakhare mama macha haiduna kauren langoi apumba khongnaragle khotpa haraubagi khokhongduni pamen napung pha khare uchek waya pumba pombi matu khing khare thawai yauda hakchang do amuk thawai hap khare senu mapu manai do Nura ningon ka duda mama mayam koiduna potha khare asumna khambaromda thonglen chawba phairoi jambana mapi mapa oi khare nongthonbi thonglenbi moirang kaithen mapandagi manai nifu yangkhaiga koro kayani dagi hokre pochai leibadi konunglonggi marol ama ayon bami singbudi areibana dum helakle thobi khambai luhongba thaugi mafam amata thophang naba matagum polleiba singado tanarai mayamsi nupi rongi na nupa gisu numit kayai mamangdagi baton tawba hokhare phairoi jamba selungba maku salang ningthaugi baton pudanadi kabui thembung yaukhare ai salang maibagi baton asi phangbada Mantri mapa oiraba sindai mapu thoklaba salang ningthau nungaire salang maibi haraure phairoi jambana kuman isen khambagi handak kujapot sidi inembu yahangani soidana lengak tabaya dedi hairei aidi kujaba aidi atkhoi mangol yamna tawba no mama na tawgadaba mathaudo adu yam achauba kaino ama aikhoi thodang ama salang maibida pibani haina tami waramasi tabada salang maibi haraure
ꯅꯨꯡꯉꯥꯏꯕꯅ ꯑꯅꯤꯗꯣ ꯁꯂꯥꯡ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯄꯨꯔꯦꯟ ꯉꯥꯡꯈꯔꯩ ꯃꯕꯨ ꯀꯧꯔꯦ ꯀꯞꯄꯤ ꯏꯕꯨꯡꯉꯣ ꯍꯥꯏ ꯏꯆꯟ ꯏꯕꯦꯝꯃ ꯅꯨꯖꯥ ꯄꯨꯟꯁꯤ ꯇꯦꯟꯈꯤꯕꯤ ꯅꯍꯣꯏ ꯑꯅꯤ ꯂꯩꯔꯤꯉꯩ ꯅꯨꯡꯉꯥꯏꯗꯅꯤ ꯍꯥꯏꯔꯛꯏ ꯏꯃꯥꯒ ꯍꯥꯏꯕ ꯅꯍꯥꯛꯇꯤ ꯄꯥꯔꯤ ꯅꯪꯕꯨ ꯏꯆꯥꯅꯤ ꯅꯨꯡꯉꯥꯏꯔꯦꯗꯀꯣ ꯏꯕꯨꯡꯉꯣ ꯍꯥꯏꯔꯦ ꯐꯩꯔꯣꯏꯖꯥꯝꯕꯕꯨ ꯁꯂꯥꯡ ꯃꯇꯩ ꯃꯅꯥꯎꯅ ꯆꯦꯡꯂꯧ ꯆꯨꯞꯄꯤ ꯀꯣꯟꯈꯔꯦ ꯁꯂꯥꯡ ꯃꯇꯩ ꯃꯅꯥꯎꯅ ꯄꯣꯛꯄꯗꯒꯤ ꯄꯩꯔꯛꯄ ꯃꯔꯟ ꯃꯈꯩ ꯄꯨꯊꯣꯛꯂꯦ ꯃꯇꯩ ꯃꯅꯥꯎꯁꯤ ꯁꯨ ꯃꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯄꯣꯔꯛꯂꯦ ꯅꯣꯡꯌꯥꯏ ꯃꯃꯥ ꯃꯄꯥꯅ ꯁꯂꯥꯡ ꯃꯄꯨꯡꯌꯥꯏꯗꯨꯗ ꯂꯥꯡꯂꯝꯗꯨꯅ ꯊꯅꯝꯕ ꯃꯔꯜ ꯂꯩꯔꯤ ꯃꯗꯨꯁꯨ ꯁꯂꯥꯡ ꯅꯤꯡꯊꯧ ꯊꯤꯔꯛꯂꯦ ꯀꯕꯨꯏ ꯂꯣꯏꯁꯥꯡ ꯃꯥꯄꯟꯗꯣ ꯄꯥꯎ ꯆꯦꯟꯈꯔꯦ ꯅꯤꯡꯊꯧꯅ ꯑꯔꯩ ꯑꯔꯩ ꯊꯨꯡꯉꯔꯦ ꯃꯣꯏꯔꯥꯡꯇꯝꯒꯤ ꯂꯩꯄꯥꯛꯇ ꯐꯪꯉꯣꯏꯗꯕ ꯍꯩ ꯂꯩꯅꯦ ꯑꯆꯥ ꯑꯊꯛꯀꯤ ꯖꯥꯠꯅꯦ ꯐꯖ ꯐꯖꯕ ꯄꯣꯠꯀꯤ ꯖꯥꯠꯇ ꯆꯤꯡꯗ ꯁꯤꯅ ꯃꯔꯣꯏꯔꯦ ꯍꯥꯏꯕ ꯄꯣꯠꯇ ꯄꯩꯔꯛꯏ ꯆꯤꯡꯈꯣꯡ ꯂꯥꯜꯍꯧ ꯐꯤꯗꯒꯤ ꯅꯨꯄꯤ ꯈ꯭ꯋꯥꯡꯆꯦꯠ ꯐꯥꯎꯕ ꯂꯩꯔꯨꯝ ꯉꯕꯣꯡ ꯐꯤꯗꯐꯥꯎ ꯆꯤꯡꯒꯤ ꯐꯤꯒꯤ ꯖꯥꯠ ꯁꯨꯔꯦ ꯂꯤꯛꯀꯤ ꯀꯣꯟꯒꯤ ꯖꯥꯠꯇꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯄꯩꯔꯛꯏꯗꯣ ꯁꯂꯥꯡ ꯃꯥꯡꯗ ꯊꯥꯡ ꯃꯌꯥ ꯊꯥꯡꯅꯕ ꯅꯨꯡ ꯐꯥꯎꯕ ꯌꯥꯎꯔꯦ ꯆꯤꯊꯈꯤꯗ꯭ꯔꯦ ꯊꯥꯡꯒꯤ ꯇꯥꯒꯤ ꯖꯥꯠꯇꯅ ꯇꯨꯝꯁꯠ ꯐꯥꯎꯕ ꯌꯥꯎꯈꯔꯦ ꯁꯟ ꯏꯔꯣꯏ ꯍꯥꯃꯦꯡ ꯐꯖꯕ ꯄꯨꯝꯅꯃꯛ ꯄꯩꯔꯦ ꯂꯣꯏꯈꯔꯦ ꯍꯨꯏꯒꯤ ꯖꯥꯠꯇ ꯊꯧꯔꯕ ꯈꯨꯃꯟ ꯃꯌꯨꯝ ꯁꯪꯅꯕ ꯑꯗꯨ ꯐꯥꯎꯕ ꯋꯥꯠꯇꯔꯦ ꯍꯧꯌꯥꯝ ꯇꯤꯟꯕ ꯍꯧꯔꯛꯂꯦ ꯈꯝꯕ ꯃꯄꯥ ꯁꯂꯥꯡꯕꯨ ꯁꯃꯨ ꯅꯝꯗ ꯄꯣꯗꯨꯅ ꯂꯝꯖꯦꯟ ꯇꯥꯟꯅꯈꯤꯕ ꯍꯩ ꯍꯦꯛꯄ ꯆꯠꯄ ꯍꯩꯖꯤꯡꯒꯤ ꯍꯥꯎ ꯅꯨꯄꯥ 30ꯅꯦ ꯁꯥꯌꯣꯛꯄ 15ꯅꯦ ꯈꯝꯕ ꯃꯥꯒ ꯊꯦꯝꯕꯨꯡꯗ ꯃꯨꯛꯅꯥ ꯁꯥꯟꯅꯈꯤꯕ ꯆꯤꯡ ꯃꯅꯨꯡ ꯆꯟꯕ ꯃꯄꯥꯒꯤ ꯍꯥꯎꯒꯤ ꯃꯈꯩ ꯇꯤꯟꯈꯔꯦ ꯀꯕꯨꯏ ꯂꯧꯁꯥꯡ 8ꯗꯒꯤ ꯑꯀꯟꯕꯗ ꯈꯟꯗꯨꯅ ꯄꯩꯔꯦ ꯍꯥꯎ ꯄꯥꯈꯪ ꯄꯨꯝꯕ ꯃꯁꯛ ꯐꯖꯔꯕ ꯁꯤꯅ ꯂꯣꯏꯔꯦ ꯍꯥꯏꯕꯗ ꯂꯩꯁꯥꯕꯤꯁꯨ ꯃꯧꯒꯤ ꯖꯥꯠꯇ ꯃꯤꯌꯥꯝ ꯑꯣꯏꯕꯗꯒꯤ ꯍꯥꯎ ꯅꯨꯄꯥ ꯄꯩꯔꯦ ꯑꯔꯩ ꯑꯔꯩ ꯄꯨꯒꯅꯤ ꯏꯆꯥꯏ ꯃꯔꯜ ꯁꯣꯛꯍꯜꯂꯣꯏ ꯍꯥꯏꯅ ꯃꯌꯥꯝꯗꯨꯒꯤ ꯃꯨꯛ ꯆꯥꯔꯨꯅꯕ ꯐꯥꯎꯕꯗꯣ ꯁꯂꯥꯡ ꯃꯥꯅ ꯂꯥꯡꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯁꯦꯝꯈꯔꯦ ꯍꯥꯎ ꯆꯅꯤ ꯑꯃꯅ ꯈ꯭ꯋꯥꯏꯒꯤ ꯄꯨꯔꯛꯏ ꯆꯥꯅꯕ ꯍꯥꯎ ꯆꯥꯃꯔꯤ ꯑꯃꯅ ꯅꯣꯡꯌꯥꯏꯃꯥꯒꯤ ꯄꯣꯠ ꯄꯨꯅꯩ ꯐꯩꯔꯣꯏꯖꯥꯝꯕꯅ ꯃꯥꯡꯗ ꯃꯌꯥꯝ ꯇꯨꯡ ꯏꯟꯗꯨꯅ ꯁꯂꯥꯡ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯗꯣꯂꯥꯏ ꯊꯛꯇ ꯌꯥꯏꯗ ꯂꯦꯡ ꯀꯕꯨꯏ ꯃꯄꯨ ꯌꯥꯏꯗꯒꯤ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ ꯂꯨꯍꯣꯡꯕꯒꯤ ꯐꯤꯖꯣꯟꯗ ꯁꯦꯠꯂꯛ ꯆꯥꯔꯛꯂꯤꯕꯅꯦ ꯊꯥꯡꯒ ꯇꯥꯒ ꯏꯂꯪ ꯂꯪ ꯊꯥꯞꯂꯕꯗꯒꯤꯗꯤ ꯌꯦꯡꯕꯗ ꯑꯃꯨꯛꯇ ꯉꯥꯡꯅ ꯁꯪꯉꯤꯕ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏ ꯑꯁꯤꯗ ꯍꯧꯌꯥꯝꯁꯤꯅ ꯂꯥꯛꯄꯗ ꯄꯨꯛꯅꯤꯡ ꯍꯨꯔꯦ ꯌꯦꯡꯕꯗ ꯂꯨꯝꯅ ꯁꯨꯛꯅ ꯐꯖꯔꯦ ꯃꯌꯥꯝꯗꯨꯅ ꯅꯤꯜꯂꯛꯄ ꯍꯣꯏ ꯍꯥꯏꯕ ꯈꯣꯟꯐꯝꯅꯦ ꯍꯣꯏ ꯍꯥꯏꯕ ꯈꯣꯟꯐꯝꯅꯦ ꯁꯦꯝꯕꯨꯡ ꯌꯩꯔꯛꯏ ꯑꯗꯨꯒꯤ ꯃꯈꯣꯟꯅꯦ ꯊꯥꯡꯖꯤꯡ ꯆꯤꯡꯃꯥꯏ ꯄꯥꯏꯗꯧꯔꯦ ꯈꯥꯡꯉꯦ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯆꯒꯦ ꯂꯣꯏꯔꯛꯀꯗꯕ ꯂꯃꯥꯏ ꯄꯦꯖ 3ꯃꯨꯛꯇ ꯉꯥꯏꯁꯜꯂꯛꯂꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯤꯀꯨꯞ ꯈꯔꯗꯪ ꯀꯥꯏꯅꯅꯕ ꯅꯤꯖꯔꯤ ꯊꯦꯡꯛ ꯌꯨ